ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯣꯁꯦꯝ ꯇꯧꯗꯨꯅ ꯅꯨꯄꯥ ꯐꯥꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯍꯦꯃ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯒꯤ ꯆꯤꯗꯥꯏꯗ ꯂꯩꯈꯝ ꯀꯧꯕꯤ ꯑꯃꯥꯏꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯗꯤ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯦ꯫ ꯅꯧꯅ ꯂꯨꯈ꯭ꯔꯥꯁꯤꯡꯗ ꯆꯜꯍꯧꯕꯤꯅꯤ ꯂꯩꯈꯝ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒ ꯂꯩꯈꯝꯒ ꯃꯈꯣꯏ ꯑꯅꯤꯈꯛꯇ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯕꯁꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯆꯨꯝꯗꯕ ꯅꯨꯄꯥꯁꯤꯡꯅ ꯊꯣꯏꯅ ꯎꯁꯤꯠꯇꯕ ꯑꯃꯗꯤ ꯍꯟꯊꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯤꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯃꯔꯝꯗꯤ ꯂꯩꯈꯝꯅ ꯑꯃꯥꯏꯕꯤ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡꯅ ꯀꯅꯥꯅꯁꯨ ꯃꯃꯥ ꯃꯆꯥꯕꯨ ꯂꯥꯛꯆꯕ ꯉꯝꯍꯜꯂꯝꯗꯦ꯫ ꯑꯗꯨꯒ ꯂꯩꯈꯝꯒꯤ ꯃꯆꯥꯅꯨꯄꯤ ꯍꯦꯟꯕꯤ ꯃꯔꯤꯟ ꯌꯥꯝꯅ ꯇꯟꯕ, ꯅꯨꯡꯉꯥꯏꯕꯇ ꯄꯥꯝꯕ ꯅꯨꯄꯤꯅꯤ꯫ ꯅꯣꯡꯃꯇ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯅꯕ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯉꯣꯟꯗ ꯊꯣꯏꯗꯣꯛꯅ ꯋꯥꯈꯜ ꯂꯩꯇꯦ꯫ ꯃꯁꯛꯁꯨ ꯌꯥꯝꯅ ꯊꯤꯔꯝꯃꯤ꯫ ꯊꯤꯔꯤꯉꯩ ꯃꯊꯛ ꯑꯗꯨꯗ ꯃꯇꯟ ꯇꯟꯕꯒꯤ ꯏꯔꯨꯁꯨ ꯄꯥꯛꯅ ꯂꯨꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯍꯦꯟꯅꯁꯨ ꯃꯣꯠꯂꯤ, ꯍꯦꯟꯅꯁꯨ ꯊꯤꯖꯤꯟꯕ ꯍꯦꯜꯂꯝꯃꯤ꯫ ꯂꯩꯈꯝ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯅ ꯁꯤꯠꯅ ꯏꯁꯧ ꯇꯧꯔꯤ꯫ ꯀꯔꯤ ꯑꯣꯏꯕꯒꯤ ꯃꯔꯤꯟ ꯈꯨꯇꯟꯅꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯇꯟꯈ꯭ꯔꯦꯗ꯫ ꯑꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯍꯥꯏꯖꯤꯜꯂꯒ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯔꯤꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯊꯔꯒ ꯑꯗꯨꯕꯨꯗꯤ ꯇꯧꯅꯤ꯫ ꯃꯄꯥꯗꯣ ꯂꯧꯕꯅ ꯆꯥꯛ ꯐꯥꯎꯕ ꯁꯥꯏꯔꯒ ꯏꯜꯂꯛꯎ ꯍꯥꯏꯕ ꯃꯤꯔꯥꯗꯨꯅꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯇꯟꯈ꯭ꯔꯕ꯫ ꯄꯦꯟꯖꯔꯦ ꯄꯦꯟꯖꯔꯦ꯫ ꯃꯄꯥ ꯍꯥꯛꯇꯛꯇ ꯋꯥꯈꯤꯕꯗꯣ ꯂꯥꯏꯑꯣꯏꯈ꯭ꯔꯦ ꯈꯔ ꯐꯔꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯒ ꯃꯆꯥ ꯑꯁꯤꯗ ꯑꯃꯨꯛ ꯃꯄꯥꯒꯤ ꯂꯤꯆꯠꯇꯣ ꯍꯩꯖꯤꯟꯈꯩ ꯍꯦꯟꯖꯤꯜꯍꯧꯔꯦ꯫ ꯄꯦꯜꯂꯦ, ꯑꯩ ꯄꯦꯜꯂꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯈꯣꯟꯖꯥꯎ ꯊꯥꯗꯨꯅ ꯑꯃꯨꯛ ꯀꯧꯔꯛꯏ꯫ ꯍꯥꯏ ꯍꯦꯟꯕꯤ, ꯅꯪ ꯍꯦꯃꯜꯂꯤꯀꯣ꯫ ꯅꯨꯃꯤꯠ ꯑꯋꯥꯇꯣꯟ ꯌꯧꯔꯁꯤ ꯐꯥꯎꯕꯗ ꯁꯨ ꯍꯦꯛ ꯀꯥꯝꯈꯩ ꯇꯨꯝꯕ ꯉꯝꯃꯤꯗ꯫ ꯍꯥꯏ ꯍꯧꯒꯠꯂꯨꯀꯣ ꯅꯪ꯫ ꯇꯥꯕ꯭ꯔꯣ? ꯍꯥꯏ ꯍꯦꯟꯕꯤ, ꯍꯥꯏ ꯑꯇꯟꯕꯤ, ꯍꯧꯒꯠꯂꯨꯅꯦꯍꯦ꯫ ꯅꯁꯛ ꯅꯇꯧꯅꯒ ꯊꯤꯕꯅꯦ, ꯅꯇꯟꯅꯒ ꯇꯟꯕꯅꯦ, ꯌꯥꯍꯧꯅ ꯃꯔꯣꯜ ꯑꯃ ꯊꯦꯡꯂꯤꯕ꯫ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯈꯤꯗ꯭ꯔꯣ ꯅꯪꯕꯣ? ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗꯅꯒꯗꯤ ꯂꯩꯕꯤꯅꯨꯀꯣ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯑꯉꯥꯎꯕꯔꯥ ꯑꯄꯩꯕꯔꯥ ꯑꯃ ꯐꯥꯔꯒ ꯅꯌꯨꯝ ꯄꯥꯟꯖꯈꯣ꯫ ꯅꯪꯒꯤ ꯅꯑꯣꯡꯗꯨꯅꯅꯦ ꯈ꯭ꯋꯥꯡ ꯀꯣꯜꯂꯒ ꯂꯩꯃꯤꯟꯅꯕꯒ ꯉꯝꯖꯔꯣꯏ꯫ ꯑꯩꯅꯦ ꯁꯨꯕ ꯅꯣꯝꯕ ꯉꯝꯖꯗ꯭ꯔꯕꯁꯨ ꯏꯇꯣꯝꯇ ꯂꯩꯖꯈꯤꯕꯅ ꯐꯩ, ꯅꯪꯒ ꯂꯩꯃꯤꯟꯅꯗꯧ ꯁꯔꯨꯛꯄꯨꯗꯤ꯫ ꯂꯩꯈꯝ ꯉꯥꯡꯅ ꯂꯩꯊꯣꯔꯛꯄꯗ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯝꯂꯤꯕ ꯍꯦꯟꯕꯤ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯈꯠꯂꯤ꯫ ꯎꯏꯃꯥ, ꯁꯤꯔꯦꯅꯦꯍꯦ꯫ ꯍꯦꯟꯕꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯈꯩ ꯃꯨꯁꯨꯛ ꯃꯨꯕ ꯀꯨꯆꯨꯗꯨꯒ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯨꯅ ꯏꯁꯨ ꯁꯨꯒꯠꯈꯩ ꯊꯣꯔꯛꯄꯅꯤ꯫ ꯃꯃꯥꯅ ꯃꯥ ꯎꯔꯒ ꯈꯪꯈꯤꯕꯗꯨꯗ ꯏꯁꯧ ꯂꯥꯡꯂꯞ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯏꯃꯥ, ꯑꯩ ꯎꯔꯒ ꯈꯪꯉꯤꯗꯤ? ꯂꯩꯈꯝ ꯃꯊꯕꯥꯛꯇ ꯃꯈꯨꯠ ꯊꯝꯗꯨꯅ ꯈꯪꯈꯤꯕꯒꯤ ꯆꯦꯟꯈꯠꯈꯤꯕ ꯃꯤꯍꯨꯟ ꯑꯗꯨ ꯐꯥꯊꯅꯕ ꯂꯥꯛꯅꯔꯤ꯫ ꯍꯔꯦ ꯍꯔꯦ, ꯑꯗꯨꯛ ꯌꯥꯝꯅ ꯁꯨꯔꯨꯛ ꯊꯤꯕꯕꯨ ꯍꯧꯅꯕ꯭ꯔꯣ? ꯏꯆꯥꯅꯤꯒ ꯍꯥꯏꯖꯅꯤꯡꯗꯦ꯫ ꯍꯦꯟꯕꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩ ꯍꯥꯏꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ? ꯀꯩꯁꯨ ꯍꯥꯏꯗꯦ ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯏꯆꯥꯅ ꯑꯗꯨꯃꯥꯏꯅ ꯍꯧꯒꯠꯂꯛꯀꯗꯕ ꯑꯣꯏꯔꯗꯤ ꯏꯃꯥ ꯌꯥꯍꯧ ꯊꯦꯡꯉꯦꯅ ꯉꯥꯡꯉꯔꯣꯏ꯫ ꯅꯪꯅꯅꯦ ꯍꯧꯒꯠꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯍꯧꯒꯠꯂꯨ꯫ ꯏꯃꯥ ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝ ꯋꯥꯠꯂꯤ, ꯃꯇꯝ ꯈꯤꯇꯪ ꯁꯥꯡꯅ ꯍꯤꯡꯈꯤꯒꯦꯀꯣ꯫ ꯑꯩꯅ ꯁꯥꯟꯅꯕ ꯚꯨꯠꯁꯤꯡꯗꯣ ꯍꯦꯛ ꯃꯥꯜꯂꯨ꯫ ꯉꯥꯡꯗꯨꯅ ꯂꯩꯈꯝ ꯌꯦꯅꯈꯥꯔꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯍꯦꯟꯕꯤꯅ ꯃꯥꯅ ꯍꯧꯒꯩ ꯍꯧꯗꯣꯛꯑꯒ ꯇꯨꯝꯁꯤꯠꯀ ꯐꯥꯗ꯭ꯔꯤ, ꯑꯩ ꯇꯨꯝꯃꯨꯈꯤꯒꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯂꯩꯈꯝꯒꯤ ꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯃꯅꯦꯝꯒ ꯌꯥꯅꯗꯕꯒꯤ ꯂꯥꯏ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯕꯤꯇꯣꯟꯅ ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯈꯣꯏ ꯏꯅꯦꯝꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯕ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯃꯅꯦꯝꯒ ꯁꯨꯡꯃꯥꯟ ꯍꯦꯛ ꯃꯥꯟꯅꯗꯦ꯫ ꯃꯍꯥꯛꯅ ꯑꯩꯕꯨꯅꯦ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ꯫ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯑꯃꯗ ꯐꯩ ꯀꯧꯕꯁꯤꯃ ꯍꯥꯏꯈꯤꯗ꯭ꯔꯕꯅꯤ꯫ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯕꯁꯨ ꯀꯗꯥꯏꯗꯒꯤꯅꯣ ꯑꯁꯣꯏꯕ ꯑꯃ ꯍꯦꯛꯇ ꯄꯨꯊꯣꯔꯛꯑꯒ ꯑꯩꯁꯦ ꯑꯔꯥꯟꯕ ꯍꯦꯛꯇ ꯇꯥꯗꯣꯏꯕ꯫ ꯌꯥꯝꯅ ꯐꯠꯈꯤꯗ꯭ꯔꯖꯥꯠꯅꯤꯀꯣ꯫ ꯑꯩꯅꯦ ꯇꯝꯕꯒ ꯍꯩꯖꯗꯦ꯫ ꯑꯩꯅ ꯇꯝꯖꯔꯤꯕꯁꯤꯗꯤ ꯈꯔ ꯈꯖꯤꯛ ꯈꯛꯇꯅꯤ ꯏꯃꯥ꯫ ꯑꯗꯣ ꯏꯃꯥꯅ ꯈꯔ ꯊꯧ ꯇꯧꯕꯤꯔꯒ ꯏꯅꯦꯝꯗꯣ ꯈꯔ ꯍꯦꯛ ꯊꯨꯅ ꯆꯠꯈꯤꯅꯕ ꯁꯤꯟꯕꯤꯌꯨꯗꯣ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯂꯩꯐꯝꯒ ꯈꯪꯒꯗꯕ ꯅꯠꯇꯦ꯫ ꯏꯃꯨꯡꯁꯦ ꯃꯍꯤ ꯂꯥꯡꯉꯕꯅꯤ, ꯏꯅꯦꯝ ꯑꯗꯨꯅ ꯍꯦꯛ ꯃꯔꯝ ꯑꯣꯏꯔꯒ꯫ ꯂꯩꯈꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯇꯧꯒꯦ ꯏꯃꯥ ꯇꯧꯒꯦ, ꯋꯥꯒꯅꯨ ꯋꯥꯒꯅꯨ꯫ ꯑꯗꯨꯕꯨꯅꯦ ꯊꯧ ꯇꯧꯔꯕꯗꯤ ꯑꯃꯗꯣ ꯈꯔ ꯆꯪꯉꯤꯀꯣ ꯏꯕꯦꯝꯃ꯫ ꯏꯃꯥ, ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯋꯥꯕꯤꯒꯅꯨ꯫ ꯏꯃꯥꯅ ꯑꯩꯒꯤ ꯊꯕꯛꯁꯤꯗ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ꯫ ꯉꯥꯡꯗꯨꯅ ꯁꯦꯡꯒꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯁꯠꯇꯣꯔꯛꯇꯨꯅ ꯑꯃꯥꯏꯕꯤ ꯂꯩꯈꯝꯒꯤ ꯃꯥꯡꯗ ꯊꯝꯂꯛꯏ꯫ ꯌꯥꯔꯦ꯫ ꯏꯃꯥꯅꯅꯦ ꯈꯤꯇꯪ ꯁꯣꯏꯗꯅꯕ ꯇꯧꯕꯤꯌꯨꯀꯣ꯫ ꯁꯣꯏꯔꯣꯏꯗ꯫ ꯑꯃꯥꯏꯕꯤ ꯂꯩꯈꯝ ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯣ? ꯌꯦꯡꯉꯣꯏ, ꯑꯩ ꯊꯧ ꯇꯧꯕ ꯍꯧꯒꯦ꯫
ꯋꯥ ꯉꯥꯡꯉꯛꯄ ꯌꯥꯗꯦꯀꯣ. ꯐꯒꯅꯤ ꯏꯃꯥ. ꯂꯩꯈꯝ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯕ ꯍꯧꯈ꯭ꯔꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯈꯝ ꯋꯥꯈꯜ ꯈꯜꯂꯛꯏ. ꯏꯁ, ꯃꯥꯒꯤ ꯃꯅꯦꯝ ꯑꯁꯤꯗꯤ ꯊꯣꯏꯅ ꯐꯠꯇꯕ ꯅꯠꯇꯦꯅꯦ. ꯊꯥꯏꯅꯒꯤ ꯂꯥꯏꯅꯤꯡ ꯂꯤꯆꯠꯇ ꯍꯛꯆꯤꯟꯅ ꯂꯨꯞꯁꯤꯟꯕ ꯑꯍꯜ ꯑꯣꯏꯕꯒꯤ ꯃꯧ ꯑꯁꯤꯅ ꯃꯇꯝꯒꯤ ꯁꯥꯐꯨ ꯈꯔ ꯌꯥꯎꯕ ꯃꯇꯟ ꯈꯖꯤꯛ ꯇꯟꯕꯒ ꯆꯥꯟꯅꯗꯕ ꯑꯣꯏꯔꯦꯗ. ꯐꯩ. ꯃꯁꯤꯗꯤꯅꯦ ꯊꯕꯛ ꯇꯧ. ꯃꯤꯒꯤ ꯃꯥꯡꯅꯅꯕꯁꯨ ꯄꯪꯇꯧ ꯇꯧꯕ ꯐꯕ꯭ꯔꯗ. ꯑꯩꯒꯤꯁꯨ ꯀꯥꯟꯅꯕ, ꯃꯣꯏꯒꯤꯁꯨ ꯀꯥꯟꯅꯕ. ꯂꯤꯟꯁꯨ ꯁꯤꯗꯕ, ꯆꯩꯁꯨꯁꯨ ꯇꯦꯛꯄ ꯍꯥꯏꯕꯗꯨ ꯍꯦꯛ ꯇꯧꯔꯒꯦ. ꯏꯕꯦꯝꯃ, ꯅꯪꯒꯤꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯌꯦꯡꯉꯣꯏ, ꯏꯃꯥꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯦ ꯅꯪꯅ ꯏꯟꯗꯨꯅ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯂꯕ ꯊꯕꯛꯁꯦ ꯌꯥꯝꯅ ꯂꯥꯏꯈ꯭ꯔꯕꯖꯥꯠꯅꯤ. ꯑꯗꯨꯕꯨ ꯅꯪꯅ ꯉꯝꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯂꯨꯒꯗꯧꯔꯤꯕꯖꯥꯠꯅꯤ. ꯏꯃꯥ, ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ. ꯏꯃꯥꯅ ꯍꯥꯏꯕ ꯄꯨꯝꯕ ꯑꯩꯍꯥꯛ ꯏꯟꯖꯒꯅꯤ. ꯉꯝꯅꯅꯕꯁꯨ ꯍꯣꯠꯅꯖꯒꯅꯤ. ꯏꯅꯦꯝ ꯑꯗꯨꯕꯨ ꯂꯩꯇ꯭ꯔꯕꯗꯤ ꯌꯥꯔꯦ. ꯃꯍꯥꯛꯄꯨ ꯍꯦꯛ ꯂꯩꯇ꯭ꯔꯕꯗꯤ ꯑꯩ ꯀꯣꯛꯁꯦ ꯏꯪꯅ ꯂꯩꯕ ꯐꯪꯒꯅꯤ. ꯐꯔꯦ ꯐꯔꯦ, ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯉꯝꯒꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯅꯪꯅ ꯇꯧꯒꯗꯕꯁꯤꯡꯗꯣ ꯍꯥꯏꯔꯒꯦꯀꯣ. ꯆꯥꯎꯕꯤꯇꯣꯟ ꯂꯩꯈꯝꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯕ ꯈꯟꯗꯨꯅ ꯂꯩꯈꯝꯗ ꯌꯦꯡꯗꯨꯅ ꯃꯨꯟꯅ ꯇꯥꯗꯨꯅ ꯂꯩꯔꯤ. ꯂꯩꯈꯝꯅ ꯃꯈꯥ ꯇꯥꯔꯛꯏ. ꯑꯍꯥꯟꯕꯗ ꯅꯪꯅ ꯇꯧꯒꯗꯕꯁꯤ ꯃꯇꯝ ꯈꯔꯗꯤ ꯅꯅꯦꯝꯕꯗꯨ ꯌꯥꯅꯅꯕ ꯆꯠꯄ ꯇꯥꯏ. ꯃꯥꯒꯤ ꯃꯕꯨꯛ ꯄꯦꯜꯍꯟꯕ ꯇꯥꯏ. ꯃꯥꯅ ꯍꯦꯟꯅ ꯄꯥꯝꯖꯕ ꯈꯟꯗꯨꯅ ꯇꯧꯒꯗꯕꯅꯤ. ꯃꯇꯝ ꯈꯔꯒꯤ ꯋꯥꯅꯤꯀꯣ, ꯀꯨꯏꯒꯗꯕ ꯅꯠꯇꯦ. ꯅꯍꯥꯛꯀꯤ ꯅꯅꯦꯝꯗꯨꯗꯤ ꯃꯁꯥ ꯀꯜꯂꯤꯕ ꯅꯠꯇ꯭ꯔꯥ? ꯀꯜꯂꯤ ꯁꯣꯟꯗ꯭ꯔꯤ. ꯃꯁꯥꯒ ꯇꯤꯛ ꯇꯤꯛ ꯂꯥꯎꯅ ꯀꯜꯂꯤ. ꯑꯩꯉꯣꯟꯗꯒꯤ ꯐꯥꯎꯕ ꯏꯅꯦꯝ ꯑꯗꯨꯅ ꯍꯦꯟꯅ ꯃꯁꯥ ꯃꯎꯁꯨ ꯐꯔꯤꯕꯅꯤ. ꯑꯣ, ꯑꯗꯨꯅꯤ. ꯌꯦꯡꯉꯣꯏ, ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅꯤ. ꯅꯅꯦꯝ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯅꯈꯨꯠꯇ ꯇꯥꯔꯕꯅꯤ. ꯅꯅꯦꯝ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯇꯦꯜꯍꯟꯕꯒꯤ ꯂꯝꯕꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕ. ꯑꯗꯒꯤ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯗꯅ ꯃꯍꯥꯛꯅ ꯃꯁꯥ ꯃꯔꯨ ꯀꯜꯂꯤꯕꯅꯤꯅ ꯈꯪꯍꯧꯗ ꯍꯦꯛꯇ ꯊꯨꯅꯃꯛ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕ ꯍꯥꯏꯕꯗꯣ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤꯗ ꯃꯤꯠꯌꯦꯡ ꯊꯝꯃꯛꯀꯅꯤ. ꯌꯨꯝ ꯑꯗꯨꯗ ꯃꯤ ꯀꯌꯥꯅꯣ ꯂꯩꯔꯤꯕꯁꯦ? ꯏꯀꯨ ꯏꯅꯦꯝꯒ, ꯑꯩꯒꯤ ꯅꯨꯄꯥꯒ, ꯏꯆꯥꯅꯨꯄꯥ ꯑꯃꯒ ꯑꯩꯒꯇꯅꯤ. ꯇꯣ, ꯑꯗꯨꯅꯤ. ꯅꯅꯦꯝꯗꯣ ꯏꯀꯟ ꯍꯦꯛ ꯀꯟꯅ ꯂꯩꯇ ꯈꯣꯠꯇ ꯊꯣꯛꯄꯗ ꯃꯤꯌꯥꯝꯅ ꯆꯤꯡꯅ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯊꯝꯃꯛꯀꯅꯤ. ꯆꯨꯝꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯍꯣꯏ, ꯌꯥꯝ ꯆꯨꯝꯃꯤ ꯏꯃꯥ. ꯑꯗꯨꯅꯤ. ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ, ꯅꯍꯥꯛꯀꯤ ꯅꯀꯨ, ꯃꯈꯣꯏꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯂꯣꯏ. ꯂꯩꯀꯥꯏꯅꯁꯨꯅꯦ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯝꯒꯅꯤ ꯅꯅꯦꯝꯒ ꯅꯪꯒ ꯅꯥꯔꯩ ꯑꯣꯏꯗꯦ ꯍꯥꯏꯕꯁꯦ. ꯃꯗꯨꯅꯅꯦ ꯅꯪꯉꯣꯟꯗꯅꯤ ꯃꯤꯠꯌꯦꯡ ꯊꯝꯂꯛꯀꯗꯧꯔꯤꯕꯁꯦ. ꯃꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯅꯅꯦꯝꯒ ꯆꯥꯟꯅꯗꯕ ꯌꯥꯔꯣꯏ. ꯆꯥꯎꯕꯤꯇꯣꯟꯅ ꯌꯥꯝ ꯆꯨꯝꯃꯤ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕ ꯄꯨꯝꯕ. ꯂꯩꯀꯥꯏꯅꯁꯨ ꯂꯣꯏꯅ ꯈꯪꯏ ꯏꯅꯦꯝꯒ ꯑꯩꯒ ꯌꯥꯅꯗꯦ ꯍꯥꯏꯕ. ꯑꯗꯨꯅ ꯏꯅꯦꯝꯗꯨꯅ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯑꯩꯁꯦ ꯐꯠꯇꯦ ꯁꯨꯅꯤꯡꯗꯦ ꯍꯥꯏꯅ ꯁꯟꯗꯣꯛꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯋꯥꯔꯕꯁꯨ ꯋꯥꯅ ꯏꯃꯥꯅ ꯇꯥꯛꯄꯤꯔꯤꯕ ꯄꯨꯝꯕ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯒꯅꯤ. ꯑꯗꯨꯒ ꯑꯃꯅ, ꯁꯦ ꯃꯁꯤ ꯄꯥꯏꯁꯤꯜ. ꯃꯁꯤꯅꯅꯦ ꯅꯅꯦꯝ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯤ. ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯅꯦꯝ ꯑꯗꯨꯅ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯊꯛꯀꯗꯧꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯅꯣꯡꯃꯒꯤ ꯈꯔ ꯃꯗꯨꯗ ꯊꯤꯠꯀꯗꯕꯅꯤ. ꯍꯞꯇꯥ ꯑꯃꯅꯤꯀꯣ, ꯂꯣꯏꯔꯕꯁꯨ ꯍꯦꯛꯇ ꯂꯥꯛꯎ. ꯁꯤ ꯃꯉꯥꯏ ꯊꯕꯛ ꯍꯥꯏꯕꯕꯨ. ꯌꯥꯝ ꯂꯨꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨ. ꯆꯥꯎꯕꯤꯇꯣꯟ ꯂꯩꯈꯝꯅ ꯄꯤꯔꯛꯂꯤꯕ ꯄꯣꯠ ꯃꯌꯣꯝ ꯑꯗꯨꯗ ꯌꯦꯡꯅ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ. ꯑꯍꯣꯏ ꯏꯃꯥ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯗꯨ ꯍꯥꯏꯗꯨꯅ ꯁꯦꯜ ꯈꯔ ꯑꯃꯨꯛꯁꯨ ꯃꯥꯏꯕꯤ ꯂꯩꯈꯝꯗ ꯀꯠꯂꯛꯏ. ꯌꯥꯔꯦ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯈꯝ ꯃꯥꯒꯤ ꯂꯥꯏ ꯌꯦꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟ ꯋꯥꯏꯗ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ. ꯂꯩꯈꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ. ꯍꯔꯦ. ꯑꯗꯨ ꯍꯥꯏꯗꯨꯅ ꯂꯋꯥꯏ ꯂꯦꯝꯐꯨ ꯄꯥꯏꯗꯨꯅ ꯐꯝꯊꯈꯤ. ꯍꯦꯟꯕꯤ ꯁꯧꯔꯥꯡꯅꯅ ꯍꯥꯏꯔꯛꯏ. ꯍꯩꯃꯥ, ꯏꯃꯥ, ꯅꯪꯅ ꯇꯧꯏꯗꯨꯕꯨ ꯀꯩꯅꯣ? ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯍꯦꯟꯕꯤꯌꯥ, ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ? ꯑꯩꯅ ꯀꯩꯗꯧꯔꯒꯦꯕꯨ ꯀꯩꯅꯣ? ꯃꯤ ꯀꯦꯔꯤꯅꯤ ꯀꯩꯅꯣ. ꯀꯩꯊꯦꯜ ꯊꯣꯛꯎꯒꯦ, ꯐꯤ ꯈꯤꯇ ꯂꯩꯔꯨꯒꯦ. ꯍꯥꯟꯅꯒꯤ ꯀꯩꯁꯦ ꯂꯣꯏꯅ ꯃꯜꯂꯤ, ꯊꯤꯔꯦꯕ ꯌꯥꯝꯅ. ꯏꯁ, ꯀꯦꯔꯤꯕ? ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯀꯩꯊꯦꯜ ꯊꯣꯛꯀꯗꯧꯔꯤꯕ? ꯏꯃꯥ, ꯑꯩꯁꯦ ꯐꯖꯕ꯭ꯔꯥ ꯉꯁꯤꯗꯤ? ꯍꯣꯏꯅꯦ. ꯏꯆꯥꯗꯤ ꯐꯖꯃꯟꯗꯅ ꯏꯃꯥꯗꯤ ꯏꯆꯥ ꯎꯕꯗ ꯃꯤꯍꯨꯟ ꯄꯥꯏꯊꯣꯛꯑꯦꯗꯅ. ꯐꯖꯩ. ꯎꯠꯇꯤꯟꯕꯨ ꯉꯝꯖꯕꯤ ꯀꯨꯆꯨ ꯑꯗꯨꯗ ꯆꯤꯟꯕꯥꯜꯒꯤ ꯉꯛꯁꯪ ꯉꯥꯡꯕꯤ ꯃꯆꯨ ꯑꯗꯨꯒ ꯃꯤꯠꯀꯤ ꯃꯨꯁꯨꯛ ꯃꯨꯕ ꯈꯖꯥꯏꯗꯨꯒ ꯏꯆꯥꯒꯤ ꯆꯨꯖꯥꯛ ꯃꯁꯝꯕꯨ ꯉꯝꯖꯕꯤ ꯁꯝꯂꯥꯡ ꯑꯗꯨꯒ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯈ꯭ꯔꯦꯗ ꯏꯆꯥꯗꯤ. ꯑꯎꯕ ꯀꯅꯥꯗꯤ ꯃꯤꯍꯨꯟ ꯂꯦꯞꯈꯤꯕ ꯁꯣꯏꯔꯣꯏ. ꯍꯦꯟꯕꯤ ꯈꯣꯟꯖꯦꯜ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ. ꯏꯃꯥ, ꯅꯪꯒꯤꯗꯨꯕꯨ ꯑꯩ ꯊꯥꯒꯠꯂꯤꯔꯣ ꯁꯤꯗꯔꯤꯔꯣ? ꯃꯤꯅ ꯑꯁꯨꯛ ꯋꯥꯅ ꯀꯦꯖꯔꯤꯁꯦ ꯊꯤ ꯀꯥꯏꯅ. ꯏꯇꯣꯝꯇ ꯃꯤꯡꯁꯦꯜ ꯌꯦꯡꯖꯕꯗꯗꯤ ꯌꯥꯝꯅ ꯐꯖꯍꯧꯏꯅ. ꯑꯣ, ꯐꯖꯩ. ꯏꯆꯥꯅ ꯍꯦꯜꯂꯤ ꯐꯖꯕ. ꯏꯁ, ꯍꯧꯖꯤꯛꯇꯗ ꯊꯥꯒꯠꯄꯤꯔꯤꯕ? ꯌꯥꯖꯔꯦ. ꯊꯥꯒꯠꯄꯤꯔꯅꯨ ꯀꯩꯁꯨ. ꯀꯥꯏ ꯆꯠꯇꯧꯔꯤꯅꯣ?
ꯀꯩꯊꯦꯜ ꯆꯠꯇꯣꯏꯅꯦ ꯐꯤ ꯂꯩꯔꯨꯒꯦ ꯍꯥꯏꯔꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯉꯤ ꯑꯍꯜꯁꯨ ꯃꯣꯏꯁꯤꯜꯂꯛꯄꯒꯤ ꯄꯦꯡ ꯆꯣꯏꯔꯕ ꯈꯪꯗꯦ ꯍꯣ ꯆꯣꯏꯔꯦ ꯆꯣꯏꯔꯦ ꯆꯥ ꯃꯁꯛ ꯃꯇꯧ ꯋꯥꯠꯇꯕꯤ ꯑꯃꯒ ꯂꯩꯃꯤꯟꯅꯗꯅ ꯑꯃꯨꯛ ꯑꯃꯨꯛ ꯃꯤꯍꯨꯟꯁꯦ ꯄꯥꯏꯊꯣꯛꯄꯁꯤꯗ ꯋꯥꯈꯜꯒ ꯂꯣꯏꯅ ꯆꯣꯏꯔꯕ꯭ꯔꯥ ꯈꯪꯗꯦ ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯂꯩꯈꯝ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯐꯤ ꯐꯖꯕ ꯁꯦꯠꯂꯕꯁꯨ ꯐꯖꯗꯧꯕ ꯂꯩꯇ꯭ꯔꯕꯗꯨꯗ ꯁꯦꯜ ꯇꯤꯡꯅꯅꯕ ꯀꯩ ꯍꯥꯏꯕꯅꯣ ꯀꯩꯁꯨ ꯍꯥꯏꯗꯦ ꯁꯦꯁꯦ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯃꯤꯅ ꯍꯧꯖꯤꯛꯇ ꯄꯤꯔꯝꯕꯅꯤ ꯁꯦꯡꯒꯥꯎꯒ ꯌꯧꯕ ꯅꯪꯗ꯭ꯔꯤ ꯃꯤꯀꯨꯞ ꯈꯔ ꯈꯛꯇꯅꯤ ꯏꯈꯨꯠꯁꯤꯗ ꯄꯥꯏꯍꯧꯔꯤꯁꯦ ꯁꯦꯁꯦ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯉꯥꯛꯇꯅꯤ ꯄꯨꯝꯅꯃꯛ ꯊꯦꯡꯂꯛꯀꯅꯨꯀꯣ ꯃꯈꯥꯔꯣꯝꯒꯤ ꯇꯣꯝꯕꯤ ꯃꯆꯥꯗꯣ ꯍꯧꯔꯒ ꯆꯠꯃꯤꯟꯅꯧꯗꯅ ꯅꯇꯣꯝꯇꯔꯣ ꯆꯠꯇꯧꯔꯤꯕꯣ ꯑꯁ ꯇꯜꯂꯦ ꯃꯥꯒ ꯆꯠꯃꯤꯟꯅꯕ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯦ ꯑꯗꯒꯤ ꯃꯥꯗꯤ ꯀꯨꯆꯨꯁꯨ ꯉꯧꯕꯅꯤꯅ ꯆꯠꯃꯤꯟꯅꯕꯗ ꯅꯨꯄꯥꯅ ꯃꯤꯒꯤ ꯃꯃꯤꯡꯇꯗ ꯍꯪꯉꯤ ꯑꯩꯒꯤꯗꯤ ꯁꯨꯡꯍꯪ ꯍꯪꯉꯛꯇꯦ ꯑꯗꯣ ꯔꯥꯁꯤ ꯂꯩꯕꯗꯤ ꯑꯩꯅ ꯍꯦꯜꯂꯤꯀꯣ ꯏꯃꯥ ꯍꯦꯜꯂꯤ ꯏꯆꯥꯅ ꯔꯥꯁꯤ ꯂꯩꯕꯁꯨ ꯍꯦꯜꯂꯤꯗꯣ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯤ ꯃꯁꯛ ꯌꯦꯡꯕ ꯍꯩꯇꯕꯒꯤꯅꯤ ꯌꯦꯡꯉꯣꯏ ꯅꯇꯣꯝꯇꯗꯤ ꯆꯠꯈꯤꯅꯨ ꯍꯧꯖꯤꯛꯀꯥꯟꯁꯤ ꯃꯤ ꯌꯥꯝꯅ ꯐꯠꯅꯗ꯭ꯔꯕꯅꯤ ꯑꯁ ꯌꯥꯝ ꯂꯥꯞꯄꯁꯨ ꯅꯠꯇꯕꯁꯤꯕꯨ ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯅ ꯀꯩꯗꯧꯗꯣꯏꯅꯣ ꯃꯤꯒ ꯆꯠꯃꯤꯟꯅꯕꯗꯣ ꯇꯜꯂꯦꯕ ꯑꯩ ꯆꯠꯂꯦꯀꯣ ꯏꯃꯥ ꯍꯩ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯕꯅꯦ ꯆꯠꯂꯦ ꯍꯥꯏꯕ ꯐꯠꯇꯦꯅꯦ ꯍꯦꯟꯕꯤ ꯃꯇꯣꯝꯗ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯍꯦꯟꯕꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯂꯤ ꯑꯁ ꯂꯝꯕꯤꯁꯤꯗ ꯆꯠꯂꯤꯕ ꯅꯨꯄꯥꯁꯤꯡꯁꯦ ꯑꯃꯠꯇ ꯍꯦꯛ ꯀꯧꯔꯛꯇꯦꯅꯦ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ ꯂꯩꯊꯣꯛꯈꯤꯕ ꯉꯥꯛꯇ ꯀꯩꯅꯣ ꯃꯣꯏꯅ ꯑꯩ ꯎꯔꯒ ꯌꯦꯡꯅ ꯆꯠꯈ꯭ꯔꯤꯁꯤꯕꯣ ꯑꯩꯕꯨ ꯌꯥꯝ ꯊꯤꯔꯖꯥꯠꯂꯣ ꯑꯩꯅꯗꯤ ꯏꯃꯥꯟꯅꯕꯤ ꯀꯅꯥꯝꯇ ꯐꯥꯎꯗ ꯍꯧꯗꯕ ꯃꯈꯩ ꯅꯨꯄꯥꯅ ꯀꯧꯔꯛꯑꯁꯨ ꯑꯩ ꯈꯨꯝꯒꯦ ꯈꯟꯗꯨꯅ ꯏꯇꯣꯝꯇ ꯂꯥꯛꯑꯒ ꯀꯅꯥꯝꯇ ꯐꯥꯎ ꯌꯦꯡꯉꯛꯇꯦ ꯕꯤꯠꯀ ꯂꯩꯇꯦꯗ ꯇꯟꯖꯥꯗꯨꯗ ꯍꯦꯟꯕꯤ ꯁꯨꯝ ꯂꯥꯛꯄꯗ ꯃꯥꯡꯗ ꯂꯩꯔꯝꯕ ꯂꯩꯇꯨꯝ ꯑꯃꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯝꯃꯤ ꯑꯌꯣ ꯁꯤꯔꯦ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯈꯣꯡꯕꯤꯒ ꯂꯣꯏ ꯀꯥꯏꯔꯦ ꯑꯌꯣ ꯇꯟꯖꯥꯗꯨꯗ ꯂꯝꯕꯤꯗ ꯂꯥꯛꯄ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯁꯣꯛꯄ꯭ꯔꯥ ꯍꯦꯟꯕꯤ ꯃꯃꯥꯏꯗꯨ ꯁꯨꯛꯄ ꯌꯥꯕ ꯁꯨꯛꯑꯒ ꯅꯣꯡꯈꯠꯂꯛꯏ ꯊꯣꯝꯕ ꯍꯦꯟꯕꯤ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡ ꯀꯩꯅꯣ ꯏꯃꯥꯎꯒꯩꯗꯤ ꯀꯩꯅꯣ ꯀꯩꯁꯨ ꯅꯠꯇꯦ ꯁꯣꯛꯇ꯭ꯔꯗꯤ ꯆꯠꯂꯒꯦ ꯁꯣꯏꯁꯦ ꯎꯗ꯭ꯔꯣ ꯈꯣꯡꯕꯤꯁꯦ ꯄꯨꯀꯥꯏ ꯀꯥꯏꯔꯦ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯩ ꯑꯗꯨꯝ ꯆꯠꯄ ꯉꯝꯃꯔꯣꯏ ꯅꯪꯒꯤ ꯈꯣꯡꯕꯤꯗꯣ ꯑꯩꯅ ꯊꯨꯒꯥꯏꯕ꯭ꯔꯥ ꯍꯥꯏꯁꯦ ꯅꯁꯥꯅ ꯆꯠꯄ ꯍꯩꯖꯗ꯭ꯔꯒ ꯅꯇꯣꯝꯇ ꯆꯠꯆꯧ ꯑꯩꯗꯤ ꯆꯠꯂꯅꯤ ꯅꯪꯅ ꯊꯨꯒꯥꯏꯗ꯭ꯔꯁꯨ ꯑꯩ ꯏꯇꯣꯝꯇ ꯆꯠꯄ ꯉꯝꯃꯔꯣꯏ ꯍꯥꯏꯕꯅꯦ ꯈꯪꯗꯦ ꯑꯩ ꯈꯨꯗꯤ ꯃꯆꯥ ꯑꯃ ꯊꯤꯔꯒ ꯆꯠꯄ ꯉꯝꯃꯔꯣꯏ ꯀꯥꯏꯅ ꯇꯧꯁꯤꯟꯅꯔꯒ ꯑꯩꯕꯨ ꯑꯃꯨꯛ ꯐꯥꯕꯤꯔꯗꯤ ꯅꯁꯛ ꯏꯊꯤ ꯊꯤꯒꯩ ꯑꯩꯅꯦ ꯅꯪ ꯂꯧꯕ ꯉꯝꯖꯔꯔꯣꯏ ꯍꯦꯟꯕꯤ ꯃꯤꯅ ꯊꯤꯒ ꯍꯥꯏꯔꯛꯄꯗꯨꯗ ꯑꯅꯥꯕꯒ ꯆꯪꯈꯤꯗ꯭ꯔꯦ ꯁꯞꯇ꯭ꯔ ꯑꯃꯗ ꯄꯨꯛ ꯍꯧꯒꯠꯂꯛꯂꯒ ꯊꯣꯝꯕ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ ꯊꯣꯝꯕꯒꯤ ꯃꯁꯝ ꯑꯗꯨꯗ ꯍꯦꯛꯇ ꯂꯥꯝꯂꯛꯏ ꯈꯪꯕ꯭ꯔꯥ ꯅꯪ ꯈꯪꯕ꯭ꯔꯣ ꯑꯩꯕꯨ ꯊꯤ ꯀꯥꯏꯅ ꯅꯪꯗꯤ ꯀꯌꯥꯝ ꯐꯖꯩ ꯅꯁꯝ ꯑꯈꯣꯏꯕꯁꯤ ꯂꯣꯏꯅ ꯐꯣꯏꯗꯠꯀꯦ ꯑꯌꯣ ꯃꯥ ꯍꯤꯡꯆꯥꯕꯤ ꯁꯤꯔꯦ ꯊꯥꯗꯣꯛꯑꯣ ꯈꯨꯠꯇꯣ ꯊꯥꯗꯣꯛꯑꯝꯃꯤ ꯍꯤꯡꯆꯥꯕꯤ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯦ ꯀꯔꯤ ꯍꯤꯡꯆꯥꯕꯤ ꯀꯩꯗꯤ ꯀꯩꯅꯣ ꯁꯨꯛꯊꯥ ꯊꯥꯗꯣꯛꯑꯣꯏ ꯉꯥꯊꯤꯄꯦꯠ ꯃꯥꯟꯕ ꯅꯪꯅꯁꯨ ꯑꯩꯕꯨ ꯊꯤ ꯀꯥꯏꯅ ꯅꯁꯝꯁꯨ ꯂꯣꯏꯅ ꯐꯣꯏꯗꯠꯀꯦ ꯈꯪꯅꯤ ꯍꯦꯔ ꯁꯛꯊꯤꯕꯤ ꯅꯪꯒꯨꯝꯕꯅꯁꯨ ꯊꯣꯝꯕ ꯑꯩꯉꯣꯟꯗ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕ ꯌꯥꯕ꯭ꯔꯥ ꯑꯗꯨ ꯍꯥꯏꯗꯨꯅ ꯊꯣꯝꯕ ꯍꯦꯟꯕꯤꯒꯤ ꯆꯨꯖꯥꯛ ꯃꯁꯝ ꯃꯥꯟꯕ ꯃꯁꯝ ꯑꯗꯨꯗ ꯍꯦꯛꯇ ꯂꯥꯝꯂꯛꯏ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯣ ꯎꯕꯗ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯍꯜ ꯑꯃ ꯑꯅꯤꯁꯨ ꯆꯦꯟꯁꯤꯟꯅꯔꯛꯏ ꯑꯍꯜ ꯑꯃꯅ ꯍꯩ ꯀꯔꯤꯒꯤꯅꯣꯅꯦ ꯑꯗꯨ ꯊꯤꯅ ꯈꯠꯅꯔꯤꯕꯗꯨꯕꯣ ꯍꯩ ꯅꯨꯄꯥ ꯍꯩ ꯅꯨꯄꯤ ꯊꯥꯗꯣꯛꯅꯧꯅꯦ ꯁꯤꯟꯅꯕ ꯇꯥꯔꯦꯅꯦ ꯅꯣꯏꯕꯣ ꯑꯍꯜ ꯈꯔꯗꯨꯁꯨ ꯈꯥꯝꯇꯣꯛꯄ ꯌꯥꯎꯔꯛꯏ ꯑꯗꯨꯕꯨ ꯊꯣꯝꯕ ꯑꯃꯗꯤ ꯍꯦꯟꯕꯤꯗꯤ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯈꯥꯝꯂꯤꯕꯗꯨ ꯃꯅꯥꯗ ꯐꯥꯎꯕ ꯆꯪꯂꯝꯗꯦ ꯃꯣꯏ ꯑꯅꯤꯒꯤ ꯊꯣꯛꯄ ꯄꯪꯈꯠꯇ ꯈꯠꯅꯔꯤ ꯍꯩ ꯏꯁꯤꯡ ꯄꯨꯔꯛꯎꯅꯦ ꯅꯣꯏꯕꯣ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯑꯗꯥꯏꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃ ꯄꯨꯔꯛꯏ ꯑꯍꯜꯗꯨꯅ ꯕꯥꯔꯇꯤꯟꯗꯨ ꯂꯧꯗꯨꯅ ꯈꯠꯅꯔꯤꯕ ꯑꯅꯤꯗꯨ ꯇꯝꯅ ꯏꯁꯤꯡꯗꯨ ꯖ꯭ꯋꯥ ꯂꯥꯎꯅ ꯍꯩꯖꯤꯟꯈꯤ ꯈꯪꯕ꯭ꯔꯥ ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗꯕ ꯁꯥꯔꯗꯅ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥꯁꯤꯡꯗꯤ ꯈꯠꯅꯔꯝꯕ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯟꯇꯣꯛꯅꯤ ꯍꯩ ꯅꯨꯄꯤ ꯍꯩ ꯅꯨꯄꯥ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯅꯈꯣꯏ ꯑꯅꯤꯅ ꯈꯠꯅꯕꯝ ꯏꯔꯩ ꯂꯩꯇꯗꯧꯅ ꯂꯝꯕꯤ ꯂꯝꯌꯥꯏ ꯆꯕꯨꯛ ꯑꯁꯤꯗ ꯍꯦꯛꯇ ꯈꯠꯅꯔꯝꯂꯤꯕꯁꯤ ꯍꯥꯏꯌꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯣ ꯊꯣꯝꯕ ꯁꯥꯎꯔꯤꯡ ꯐꯩꯔꯤꯡ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯀꯩꯁꯨ ꯂꯥꯟꯗꯦ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤ ꯑꯁꯤꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯛꯑꯒ ꯑꯩꯒꯤ ꯁꯝꯁꯦ ꯐꯣꯏꯔꯛꯏꯕꯅꯤ ꯅꯨꯄꯥ ꯅꯪꯅ ꯀꯩꯁꯨ ꯇꯧꯗꯅ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯛꯑꯒ ꯁꯝ ꯐꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯅꯔꯣꯟ ꯆꯨꯝꯃꯣ ꯅꯈꯣꯏ ꯑꯅꯤ ꯀꯔꯤ ꯃꯔꯤ ꯂꯩ ꯀꯔꯤꯒꯤ ꯂꯝꯕꯤꯁꯤꯗ ꯈꯠꯅꯔꯝꯂꯤꯕꯅꯣ ꯍꯥꯏꯌꯣ
ꯍꯦꯟꯕꯤꯁꯨ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯃꯥꯅ ꯑꯩꯕꯨ ꯑꯗꯨ ꯍꯥꯏꯗꯨꯅ ꯋꯥ ꯃꯈꯥꯗꯤ ꯇꯥꯗ ꯁꯨꯠ ꯇꯧꯔꯛꯏ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗ ꯊꯣꯝꯕꯗ ꯃꯤꯠꯐꯝ ꯊꯝꯂꯛꯏ꯫ ꯍꯩ ꯅꯨꯄꯥ, ꯅꯪꯅ ꯅꯨꯄꯤꯁꯤꯗ ꯀꯩꯗꯧꯔꯤ? ꯍꯥꯏꯌꯨ꯫ ꯊꯣꯝꯕ ꯁꯥꯎꯅ ꯍꯦꯟꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯀꯩꯗꯧꯈꯤ ꯅꯉꯣꯟꯗ? ꯏꯔꯥꯜꯁꯨ ꯂꯩꯇꯕ ꯑꯩꯕꯨ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯅꯅꯕ ꯊꯕꯛꯇꯤ ꯁꯤꯜꯂꯛꯀꯅꯨ꯫ ꯅꯍꯥꯛꯀꯤ ꯃꯈꯥ ꯇꯥꯕ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯂꯥꯛꯄ ꯌꯥꯏ꯫ ꯍꯦꯟꯕꯤꯗꯤ ꯍꯥꯟꯅꯗꯒꯤ ꯅꯨꯄꯥ ꯐꯪꯗꯅ ꯂꯩꯕꯒ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯃꯌꯥꯝ ꯃꯥꯡꯗ ꯂꯥꯟꯖꯗꯕꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯖꯗꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯀꯞꯁꯤꯟꯅꯔꯒ ꯂꯩꯈ꯭ꯔꯦ꯫ ꯊꯣꯝꯕꯗꯤ ꯍꯦꯟꯕꯤꯒꯤ ꯃꯇꯧ ꯎꯔꯒ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯍꯩ ꯅꯨꯄꯥ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯑꯀꯟꯅ ꯔꯤꯡꯁꯤꯟꯒꯅꯨ꯫ ꯅꯍꯥꯛꯅ ꯐꯠꯇꯕ ꯇꯧꯔꯨꯕꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯏꯖꯠ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯈꯨꯠ ꯍꯜꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯅꯨꯄꯤꯁꯤ ꯄꯨꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯁꯤ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯑꯃꯨꯛ ꯅꯪꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝꯅ ꯍꯨꯟꯇꯣꯛꯄꯤꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤꯀꯣ꯫ ꯐꯖꯅ ꯍꯥꯏꯔꯤꯀꯥꯟꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯂꯣ꯫ ꯑꯍꯜꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯝꯕ ꯁꯥꯎꯅꯤꯡꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯑꯍꯜꯅ ꯇꯥꯛꯄꯤꯔꯤꯕꯁꯤꯕꯣ? ꯀꯔꯤꯅꯣ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯤ ꯃꯃꯨꯠ ꯇꯥꯅ ꯍꯪꯗꯣꯛꯄꯤꯒꯦꯗꯤ ꯅꯤꯡꯗꯦ꯫ ꯑꯗꯨꯒ ꯑꯍꯜꯅ ꯋꯥꯈꯜ ꯑꯃꯗ ꯁꯦꯔꯥꯟꯅꯅ ꯆꯠꯈ꯭ꯔꯒ ꯋꯥꯔꯦꯞ ꯑꯃ ꯍꯦꯛꯇ ꯂꯦꯞꯂꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ? ꯑꯩ ꯅꯨꯄꯤꯁꯤꯒ ꯀꯔꯤꯁꯨ ꯊꯣꯛꯅꯗꯦ꯫ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯗꯦ꯫ ꯆꯨꯝꯅꯗ ꯂꯝꯕꯤꯁꯤꯗ ꯊꯦꯡꯅꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯅꯨꯄꯤ ꯑꯁꯤꯗ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯊꯕꯛ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯅꯨꯄꯤ ꯑꯁꯤꯅ ꯂꯝꯕꯤ ꯆꯠꯄ ꯍꯩꯇ꯭ꯔꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯈꯨꯗꯤ ꯊꯤꯖꯤꯟꯖꯕꯅꯤ꯫ ꯃꯗꯨꯗ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯅ ꯂꯩꯃꯥꯏꯗ ꯇꯨꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯆꯨꯝꯅꯗ ꯍꯪꯉꯨꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯈꯣꯡꯕꯤ ꯈꯖꯤꯛ ꯀꯥꯏꯕꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯍꯥꯛ ꯆꯠꯄ ꯉꯝꯃꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯃꯥꯒꯤꯁꯦ ꯃꯇꯥ ꯇꯧꯔꯤꯕꯅꯤ ꯈꯪꯂꯗꯨꯅ ꯑꯩꯗꯤ ꯆꯠꯆꯔꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯍꯣꯏ, ꯑꯩꯅ ꯃꯍꯥꯛꯁꯤ ꯃꯁꯛ ꯊꯤ ꯍꯥꯏꯔꯣꯏ꯫ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯍꯥꯏꯈꯤꯕ꯫ ꯑꯇꯩ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯕꯨ ꯏꯔꯥꯜ ꯁꯤꯗꯨꯅ ꯑꯩꯒꯤ ꯁꯝ ꯑꯁꯦ ꯐꯣꯏꯕꯤꯔꯝꯂꯤꯕꯁꯤꯅꯤ꯫ ꯍꯦꯟꯕꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯨꯝꯕ ꯍꯥꯏꯔꯛꯂꯕꯗ ꯃꯍꯥꯛꯅ ꯑꯔꯥꯟꯕ ꯇꯥꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯆꯤꯟꯗ ꯊꯣꯔꯛꯄ ꯑꯃ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯏꯊꯥ ꯇꯧꯕ ꯅꯠꯇꯦ, ꯇꯁꯦꯡꯅ ꯅꯥꯔꯤꯕꯅꯤ꯫ ꯏꯇꯣꯝꯇ ꯆꯠꯄ ꯉꯝꯃꯔꯣꯏ ꯈꯟꯕꯒꯤ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯑꯩꯕꯨ ꯁꯝꯗꯨꯅ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯖꯈꯤꯕꯅꯤ꯫ ꯅꯍꯥꯛ ꯅꯁꯥ ꯅꯇꯣꯝꯇ ꯚꯥꯞ ꯐꯖꯔꯒ ꯑꯩꯕꯨ ꯅꯨꯄꯥ ꯌꯥꯝꯅ ꯐꯥꯕꯤꯗꯧꯅ ꯅꯈꯣꯏꯅ ꯈꯜꯂꯤꯕꯗꯣ ꯑꯔꯥꯟꯕꯅꯤ꯫ ꯏꯕꯦꯝꯃ, ꯅꯍꯥꯛꯁꯨ ꯋꯥꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯃꯨ ꯌꯥꯗ꯭ꯔꯣ? ꯑꯩꯈꯣꯏꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯕꯤꯔꯕꯣꯏ ꯅꯤꯡꯉꯨꯔꯤꯕꯅꯤ? ꯇꯧꯕ ꯍꯥꯏꯕꯕꯨ ꯅꯨꯄꯤ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯤꯕꯁꯤꯅꯤ ꯏꯄꯜ꯫ ꯊꯣꯝꯕ ꯁꯧꯔꯥꯡꯅꯅ ꯅꯍꯥꯛꯅ ꯍꯥꯟꯅ ꯑꯩꯒꯤ ꯁꯝ ꯐꯣꯏꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯅꯕꯅꯤ꯫ ꯅꯍꯥꯛꯅ ꯍꯤꯡꯆꯥꯕꯤꯗꯧꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯑꯩꯁꯨ ꯈꯨꯠ ꯍꯜꯂꯛꯄꯅꯤꯅ꯫ ꯌꯥꯔꯦ ꯑꯅꯤꯃꯛ ꯌꯥꯔꯦ꯫ ꯂꯝꯕꯤꯗ ꯂꯥꯛꯂꯤꯕ ꯃꯌꯥꯝꯁꯤꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯅꯔꯤꯁꯦ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯅꯣꯏꯕꯣ? ꯌꯥꯔꯦ, ꯅꯌꯨꯝꯗ ꯍꯟꯅ ꯆꯠꯂꯣ꯫ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯋꯥꯏꯅꯔꯅꯨꯀꯣ꯫ ꯊꯣꯝꯕꯗꯤ ꯍꯦꯟꯕꯤꯗ ꯁꯨꯛꯄ ꯌꯥꯕ ꯁꯨꯛꯂꯝꯂꯒ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯇꯤꯜꯂꯝꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯂꯝꯕꯤꯗ ꯆꯠꯅꯈ꯭ꯔꯤ꯫ ꯍꯦꯟꯕꯤꯁꯨ ꯀꯩꯊꯦꯜ ꯌꯧꯔꯨꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯍꯦꯟꯕꯤ ꯍꯧꯖꯤꯛꯇꯗ ꯇꯨꯁꯤꯟꯈꯤꯕꯒꯤ ꯆꯩꯅꯥꯗꯨ ꯐꯥꯎꯔꯛꯂꯦ꯫ ꯑꯌꯣ, ꯊꯣꯔꯥꯏ ꯃꯆꯥꯒꯤ ꯈꯣꯡꯕꯤꯁꯤꯁꯨꯅꯦ ꯉꯁꯥꯏ ꯃꯈꯩ ꯃꯤ ꯈꯠꯅꯔꯤꯉꯩꯗꯔ ꯀꯩꯅꯣꯃꯁꯨ ꯇꯨꯃꯤꯟꯅ ꯂꯩꯅꯦ꯫ ꯍꯧꯖꯤꯛꯇꯗ ꯏꯔꯥꯡ ꯑꯃ ꯍꯧꯔꯛꯏꯕ꯫ ꯌꯥꯝ ꯅꯥꯅꯤꯡꯕ꯭ꯔꯕꯨ ꯑꯩꯅ ꯉꯁꯤ ꯏ ꯀꯥꯔꯛꯇꯅ ꯄꯦꯛ ꯂꯥꯎꯅ ꯊꯨꯗꯦꯛꯀꯅꯤꯀꯣ꯫ ꯁꯧꯔꯦꯡ ꯐꯩꯔꯦꯡ ꯉꯥꯡꯗꯨꯅ ꯂꯥꯛꯄꯅ ꯍꯦꯟꯕꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯥꯡꯒꯣꯟ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯏꯟꯁꯥꯡ ꯃꯜꯂꯝꯕ ꯂꯩꯈꯝꯅ ꯃꯆꯥ ꯆꯪꯉꯛꯄ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯍꯦꯟꯕꯤ, ꯀꯩꯅꯣ ꯅꯪꯅ ꯀꯩꯊꯦꯜ ꯆꯠꯂꯨꯅꯤꯅ ꯐꯤ ꯂꯩꯔꯨꯅꯤꯅ ꯆꯠꯈ꯭ꯔꯒ ꯁꯦꯛꯇꯅ ꯍꯜꯂꯛꯏꯕꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯄꯂꯦꯝꯏꯃꯥ, ꯅꯆꯥꯒꯤ ꯈꯣꯡꯕꯤꯁꯦ ꯂꯣꯏꯅ ꯁꯦꯒꯥꯏꯔꯦ꯫ ꯆꯥꯎꯔꯤꯉꯩ ꯃꯊꯛꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯣꯝꯊꯣꯔꯛꯑꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯍꯩꯃꯥ, ꯀꯔꯝꯅ ꯇꯧꯔꯤꯕꯁꯤꯗꯤ? ꯍꯩ, ꯑꯦꯀꯥ ꯒꯥꯔꯤꯅꯒ ꯇꯛꯑꯝꯃꯤꯕ꯭ꯔꯥꯅꯤ ꯁꯤꯕꯣ? ꯅꯃꯤꯠꯇꯨ ꯌꯦꯡꯉꯒ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯃꯊꯣꯡ ꯂꯥꯏ ꯃꯆꯥꯗꯦꯗ ꯏꯃꯥꯒꯤ ꯍꯦꯟꯕꯤ ꯅꯪꯕꯣ꯫ ꯅꯇꯣꯝꯇ ꯆꯠꯈꯤꯅꯨ, ꯀꯅꯥꯒꯅꯣꯝꯃ ꯆꯠꯃꯤꯟꯅꯧ ꯍꯥꯏꯕꯁꯨ ꯍꯦꯛ ꯌꯥꯗꯅ ꯆꯠꯈꯤꯗꯣ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯍꯥꯟꯅꯒꯤ ꯈꯔꯒ ꯆꯥꯎꯕꯅꯤ꯫ ꯑꯃꯨꯛꯀ ꯄꯨꯈꯠꯄꯁꯤꯗꯗꯤ ꯈꯣꯡꯕꯤ ꯉꯥꯛꯇ ꯉꯥꯏꯔꯦꯅꯦ ꯏꯆꯥꯗꯤ꯫ ꯌꯦꯡꯉꯒꯅꯤ ꯆꯠꯂꯤꯁꯦ ꯏꯃꯥ, ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯆꯠꯄꯅꯗꯤ꯫ ꯇꯥꯐꯝ ꯏꯔꯩ ꯂꯩꯇꯗꯧꯅ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗ ꯅꯨꯡꯖꯥꯎ ꯑꯃ ꯍꯦꯛꯇ ꯂꯩꯔꯝꯃꯤ꯫ ꯎꯍꯧꯗꯗꯅ ꯑꯗꯨꯝ ꯈꯨꯗꯤ ꯊꯤꯖꯤꯜꯂꯦꯗꯅ꯫ ꯑꯣ ꯑꯗꯨꯅꯤ, ꯅꯃꯤꯠꯇꯣ ꯌꯦꯡꯉꯒ ꯆꯠꯂꯝꯃꯣꯏꯕ꯫ ꯑꯩꯅ ꯈꯪꯗꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯍꯦꯟꯕꯤ ꯅꯣꯛꯐꯦꯠꯀ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯈꯨꯗꯤꯁꯤ ꯊꯤꯔꯨꯕꯒꯤ ꯃꯄꯥꯟꯅꯅꯤꯀꯣ? ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯦ, ꯈꯣꯡꯕꯤ ꯀꯥꯏꯔꯒ ꯏꯆꯥꯅ ꯍꯔꯥꯎꯔꯤꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯕ? ꯑꯗꯨꯕꯨꯔ ꯏꯃꯥ, ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯛꯏ, ꯔꯥꯁꯤꯒ ꯂꯩꯈ꯭ꯔꯖꯥꯠꯅꯤ꯫ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ꯫
ꯑꯗꯨꯒꯅꯦ ꯏꯃꯥ ꯅꯨꯄꯥꯗꯨꯒꯁꯨ ꯁꯝ ꯐꯣꯏꯅꯔꯛꯏ ꯑꯦ ꯀꯔꯤꯅꯤꯒꯦ ꯅꯪꯗꯤ ꯅꯨꯄꯥꯗꯨꯒ ꯀꯔꯤꯒꯤ ꯁꯝ ꯐꯣꯏꯅꯔꯨꯔꯤꯕ ꯑꯗꯨꯕꯨꯔꯣ ꯑꯩꯅꯅꯦ ꯑꯩꯒꯤ ꯈꯣꯡꯕꯤꯁꯦ ꯀꯥꯏꯔꯦ ꯏꯇꯣꯝ ꯆꯠꯄ ꯉꯝꯃꯔꯣꯏ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯔꯝꯃꯣ ꯍꯥꯏꯔꯒ ꯃꯗꯨꯒꯤ ꯁꯣꯅꯣꯒꯤ ꯅꯨꯄꯥꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯃꯇꯣꯝꯇ ꯈꯟꯈ꯭ꯔꯒ ꯀꯔꯤ ꯍꯥꯏꯔꯛꯏ ꯈꯪꯕ꯭ꯔꯥ ꯏꯃꯥ ꯅꯗꯥ ꯇꯧꯔꯒ ꯑꯩꯕꯨ ꯐꯥꯗꯣꯏ ꯇꯧꯏꯔꯥ ꯅꯁꯛ ꯏꯊꯤ ꯊꯤꯒꯩ ꯑꯩ ꯅꯪ ꯂꯧꯕ ꯉꯝꯖꯔꯣꯏ ꯀꯥꯏꯅ ꯃꯥꯅ ꯍꯥꯏꯔꯤꯅꯤ ꯑꯩꯕꯨ ꯁꯛ ꯊꯤ ꯀꯥꯏꯅ ꯃꯥꯅ ꯏꯃꯥ ꯑꯩꯕꯨ ꯁꯛ ꯊꯤꯕ꯭ꯔꯥꯅꯦ ꯍꯥ ꯌꯦꯡꯉꯨꯕꯁꯦ ꯑꯝꯇ ꯃꯤꯅ ꯑꯆꯨꯝꯕ ꯍꯥꯏꯔꯛꯑꯒ ꯁꯥꯎꯔꯤꯅꯤꯅꯦ ꯇꯧꯔꯤꯁꯦ ꯀꯩ ꯍꯥꯏꯅꯣ ꯑꯣ ꯀꯩꯁꯨ ꯍꯥꯏꯗꯦ ꯃꯣꯏꯅꯅꯦ ꯃꯃꯤꯠ ꯁꯣꯛ ꯇꯧꯔꯤꯅꯤ ꯏꯆꯥꯗꯤ ꯐꯖꯈ꯭ꯔꯕ ꯂꯪꯀꯥꯒꯤ ꯍꯤꯡꯆꯥꯕꯤꯕꯨ ꯃꯥꯜꯂꯤ ꯑꯗꯨꯅꯦꯕ ꯏꯀꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯑꯗꯣ ꯏꯃꯥ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯅꯆꯥꯅ ꯈꯣꯏꯗꯥꯖꯔꯨꯔꯤ ꯏꯁ ꯂꯩꯁꯥꯕꯤ ꯐꯥꯔꯛꯑꯕ ꯍꯥꯏꯕꯗꯨꯅꯤꯅꯦ ꯅꯨꯄꯥ ꯄꯥꯝꯃꯤꯒ ꯍꯥꯏꯔꯕꯅꯤꯅꯦ ꯅꯪꯒꯤꯁꯦ ꯍꯣꯏ ꯐꯔꯦ ꯏꯃꯥꯅ ꯀꯜꯂꯤꯉꯩꯁꯤꯗ ꯏꯆꯥꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯈꯪꯍꯧꯕꯅꯁꯨ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯌꯨꯝ ꯄꯥꯟꯗꯧꯔꯕꯅꯤꯅ ꯆꯥꯛꯇꯣ ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯊꯣꯡꯉꯒꯦ ꯑꯩ ꯏꯃꯥ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯉꯝꯈꯤꯔꯣꯏ ꯍꯥꯏꯗꯥꯏꯅꯦ ꯅꯪꯕꯣ ꯋꯥꯁꯦ ꯈꯖꯤꯛꯇ ꯍꯥꯏꯕꯗ ꯉꯥꯏꯔꯤ ꯅꯌꯨꯝ ꯌꯥꯝꯅ ꯄꯥꯅꯤꯡꯉꯛꯑꯕꯣꯏꯔꯦꯗ ꯏꯆꯥꯗꯤ ꯄ꯭ꯔꯦꯝꯒ ꯄꯣꯛꯐꯝ ꯈꯪꯗꯦꯗ ꯂꯥꯎ ꯅꯌꯨꯝ ꯄꯥꯅꯤꯡꯉꯕꯅꯤꯅꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯁꯦ ꯍꯥꯟꯅ ꯅꯤꯡꯊꯤꯅ ꯍꯩꯈꯣꯜꯂꯣ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯣꯝꯕꯅ ꯏꯁ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦꯗ ꯀꯔꯤ ꯑꯣꯏꯕꯩ ꯈꯨꯁꯥꯅꯣ ꯊꯕꯛꯀ ꯁꯨꯕ ꯉꯝꯕꯖꯥꯠ ꯅꯠꯇꯦ ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯐꯝꯗꯣꯛꯈꯤꯒꯦ ꯎꯔꯨꯝꯁꯤꯗ ꯃꯄꯥ ꯀꯅꯥꯅ ꯃꯗꯨ ꯂꯩꯆꯤꯟꯅꯤꯒꯦ ꯑꯩꯒꯤ ꯇꯨꯝꯕꯥꯗꯨꯕꯨ ꯏꯁꯤꯡꯒ ꯌꯥꯎꯔꯤꯖꯥꯠꯂꯥ ꯁꯥꯅꯒ ꯁꯥꯕꯅꯦ ꯈꯅꯥꯎꯁꯦ ꯈꯧꯒꯪꯅꯔꯤ ꯏꯁꯤꯡꯗꯨ ꯈꯤꯇ ꯊꯛꯀꯦ ꯏꯁ ꯍꯥꯎꯈ꯭ꯔꯦꯗ ꯄꯨꯛꯅꯤꯡꯒꯁꯦ ꯈꯪꯏꯡ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯊꯣꯝꯕꯅ ꯍꯜꯂꯒꯦꯗ ꯉꯁꯤꯗꯤ ꯅꯨꯃꯤꯠꯁꯨ ꯂꯩꯊꯔꯛꯏ ꯁꯤꯡꯁꯨ ꯐꯅ ꯌꯥꯝꯃꯤ ꯍꯜꯂꯒꯦ ꯑꯗꯨ ꯍꯥꯏꯗꯨꯅ ꯊꯣꯝꯕ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯌꯥꯜꯂꯤꯕ ꯁꯤꯡ ꯑꯗꯨ ꯃꯄꯨꯟ ꯇꯥꯁꯤꯟꯗꯨꯅ ꯀꯤꯁꯤꯜꯂꯒ ꯆꯤꯡꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ ꯍꯦꯟꯕꯤꯅ ꯑꯌꯣꯃꯥ ꯃꯥꯏꯊꯛꯄꯤ ꯍꯦꯟꯕꯤ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯆꯤꯡꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯊꯣꯝꯕꯗ ꯑꯃꯨꯛ ꯈꯪꯋꯥꯏ ꯋꯥꯏꯁꯤꯜꯂꯦ ꯊꯣꯝꯕ ꯐꯤꯡꯅ ꯂꯥꯎꯔꯛꯏ ꯍꯩ ꯀꯅꯥꯅꯣ ꯍꯦꯟꯕꯤꯗꯤ ꯁꯨꯞꯆꯤꯜꯂꯒ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯀꯣꯛ ꯑꯗꯨ ꯐꯠ ꯍꯥꯏꯒꯠꯂꯛꯑꯒ ꯃꯥꯁꯨ ꯃꯆꯤꯟ ꯊꯤꯔꯛꯏ ꯃꯃꯥ ꯄꯣꯛꯇꯕꯤꯅ ꯄꯣꯛꯄ ꯃꯆꯥ ꯀꯅꯥꯅꯣ ꯅꯃꯤꯠꯇꯣ ꯀꯥꯏ ꯄꯥꯟꯒꯦ ꯅꯪ ꯏꯕꯦꯝꯃ ꯅꯪꯁꯤꯕꯨ ꯀꯩꯅꯣ ꯂꯝꯕꯤ ꯆꯠꯄꯕꯨ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯆꯠꯄ꯭ꯔꯣ ꯅꯀꯣꯛꯇꯨ ꯈꯔ ꯆꯥꯛꯄ꯭ꯔꯣ ꯍꯥ ꯑꯗꯒꯤ ꯀꯔꯤꯕ ꯃꯃꯥ ꯄꯣꯛꯇꯕꯤꯅ ꯄꯣꯛꯄ ꯃꯆꯥ ꯀꯥꯏꯗꯤ ꯀꯩꯅꯣ ꯀꯔꯤ ꯑꯥꯊ꯭ꯔꯅꯣꯕ ꯅꯪꯁꯦ ꯏꯕꯦꯝꯃ ꯅꯁꯛ ꯊꯤꯕꯗ ꯅꯠꯇꯦ ꯅꯀꯣꯛꯁꯨ ꯁꯥꯊꯤꯅ ꯆꯥꯛꯏ ꯍꯦꯟꯕꯤ ꯃꯥꯒꯤ ꯃꯆꯤꯡ ꯑꯔꯥꯡꯕꯤꯗꯨ ꯍꯦꯛ ꯍꯧꯔꯛꯏ ꯀꯔꯤ ꯑꯩꯕꯨ ꯀꯣꯛ ꯆꯥꯛꯏ ꯀꯥꯏꯗꯤ ꯀꯣꯛ ꯆꯥꯛꯏꯗꯤ ꯅꯪꯅꯤꯅꯦ ꯅꯪ ꯂꯝꯕꯤ ꯂꯩꯔꯤꯁꯦ ꯃꯤ ꯆꯠꯂꯝꯅꯤ ꯈꯪꯗ꯭ꯔꯣ ꯆꯤꯡꯊꯛꯇꯨꯗꯩ ꯍꯦꯛꯇ ꯆꯣꯡꯊꯔꯛꯏꯗꯨꯕꯨ ꯅꯪꯗꯤ ꯀꯣꯛ ꯆꯥꯛꯇꯦ ꯍꯥꯏꯒꯦꯔꯣ ꯍꯥ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏꯒ ꯍꯥꯏꯗꯣꯏꯔꯕ ꯏꯁ ꯃꯥꯅ ꯑꯆꯨꯝꯕꯒ ꯁꯥꯗꯅ ꯃꯤ ꯌꯦꯡꯉꯒꯅꯤ ꯑꯩꯅ ꯆꯣꯡꯊꯔꯛꯏꯁꯦ ꯃꯤ ꯌꯦꯡꯉꯒ ꯆꯣꯡꯊꯔꯛꯏꯅꯦ ꯍꯥꯏꯔꯒ ꯑꯩ ꯂꯥꯛꯄ ꯎꯗ꯭ꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯃꯤꯠꯇꯣ ꯑꯃ ꯁꯤꯟꯗꯣꯛꯇꯗꯤ ꯌꯥꯔꯔꯣꯏ ꯅꯪ ꯌꯦꯡꯉꯤꯅꯦ ꯅꯪꯗꯤ ꯎꯗꯦ ꯑꯩꯕꯨ ꯇꯨꯃꯤꯠꯂꯣ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯑꯩꯕꯨ ꯎꯗꯦ ꯀꯥꯏꯅ ꯅꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕꯥꯗꯕ ꯉꯥꯡꯒꯅꯨ ꯊꯣꯝꯕ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯏꯁ ꯈꯨꯅꯥꯎꯕꯤꯃꯨꯛ ꯆꯥꯎꯏ ꯑꯗꯨꯒ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯀꯥꯏ ꯀꯩꯅꯣ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯣ ꯀꯩ ꯍꯥꯏꯅꯣ ꯀꯩꯁꯨ ꯍꯥꯏꯗꯦ ꯁꯤꯅꯤꯍꯦ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯎꯁꯤꯠꯇꯕ ꯇꯧꯔꯗꯤ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯌꯥꯝ ꯀꯤꯖꯩ ꯎꯁꯤꯠꯇꯦꯅꯦ ꯀꯔꯤ ꯑꯣꯏꯗꯅ ꯎꯁꯤꯠꯇꯣꯔꯤꯒꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯗꯧꯔꯤ ꯀꯔꯤ ꯀꯩꯁꯨ ꯍꯥꯏꯗꯦ ꯏꯕꯦꯝꯃ ꯅꯪꯒ ꯀꯨꯏꯅ ꯑꯣꯛꯅꯕꯁꯨ ꯀꯤꯖꯩ ꯑꯩ ꯈꯔ ꯍꯟꯖꯔꯝꯃꯒꯦꯀꯣ ꯑꯗꯨ ꯍꯥꯏꯗꯨꯅ ꯊꯣꯝꯕ ꯃꯥꯅ ꯌꯥꯜꯂꯛꯂꯤꯕ ꯁꯤꯡ ꯑꯗꯨ ꯆꯤꯡꯗꯨꯅ ꯆꯠꯄ ꯍꯧꯈꯤ ꯍꯦꯟꯕꯤ ꯃꯇꯣꯝꯇ ꯁꯣꯜꯍꯧꯏ ꯑꯁ ꯌꯥꯝ ꯆꯥꯛꯆꯩ ꯑꯁꯤ ꯅꯨꯄꯥꯁꯦ ꯅꯝꯂꯩ ꯂꯩꯁꯤꯟꯗꯕ ꯌꯥꯗꯦ ꯑꯩꯅ ꯂꯥꯡ ꯊꯥꯛꯏꯁꯦ ꯁꯨꯡꯊꯨ ꯍꯦꯛ ꯊꯨꯗꯦꯃꯤ ꯃꯁꯤ ꯅꯨꯄꯥꯁꯦ ꯃꯥꯅꯁꯨ ꯄꯥꯝꯕꯤꯔꯛꯇ꯭ꯔꯗꯤ ꯀꯝꯗꯧꯅꯤ ꯃꯥꯅ ꯄꯥꯝꯗꯕ ꯌꯥꯕ꯭ꯔꯥ ꯏꯇꯨꯡꯁꯤꯗ ꯀꯣꯏꯟ ꯍꯦꯛꯇ ꯏꯅꯍꯟꯒꯦ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯑꯁ꯭ꯋꯥꯏꯗ ꯆꯠꯂꯣ ꯇꯨꯡꯒ ꯀꯣꯏꯟ ꯏꯟꯅꯔꯗꯅ ꯊꯕꯛꯀ ꯇꯧꯐꯝ ꯑꯝꯇ ꯈꯪꯗꯦ ꯆꯠꯂꯣ ꯅꯊꯧ ꯂꯩꯇ꯭ꯔꯒꯅꯦ ꯍꯨꯔꯤ ꯁꯤꯛꯄꯤ ꯁꯥꯟꯅꯕꯁꯨ ꯆꯠꯂꯣ ꯑꯁ ꯏꯃꯥ ꯑꯩꯅ ꯍꯥꯏꯁꯦ ꯐꯥꯒꯤ ꯅꯠꯇꯦꯕ ꯅꯨꯄꯥꯗꯣ ꯐꯥꯗꯕ ꯌꯥꯗꯕꯅꯤ
ꯑꯩꯕꯨ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯅ ꯆꯨꯛ ꯁꯥꯔꯒ ꯂꯩꯌꯨ ꯍꯥꯏꯔꯣ? ꯃꯤꯅ ꯁꯦꯜ ꯆꯕꯨꯟ ꯄꯨꯔꯒ ꯍꯥꯏꯕ ꯑꯣꯏꯔꯗꯤ ꯉꯁꯥꯏꯅ ꯇꯧꯕꯤꯈ꯭ꯔꯅꯤꯅꯦ꯫ ꯍꯩ ꯅꯄꯥ ꯊꯣꯔꯥꯕꯤ ꯃꯆꯥ! ꯃꯆꯤꯟꯒ ꯂꯣꯏꯅꯅ ꯃꯈꯨꯠꯁꯨ ꯌꯥꯎꯔꯛꯏ꯫ ꯃꯈꯣꯡꯗ ꯇꯣꯡꯅꯕ ꯐꯦꯅꯥꯠ ꯑꯗꯨ ꯁꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯂꯪꯂꯛꯏ꯫ ꯍꯦꯟꯕꯤ ꯆꯦꯟꯕꯁꯨ ꯅꯪꯍꯧꯗ ꯃꯃꯥꯅ ꯂꯪꯂꯛꯂꯤꯕ ꯐꯦꯅꯥꯠ ꯑꯗꯨ ꯍꯦꯟꯕꯤꯒꯤ ꯅꯥꯀꯟꯗ ꯈꯪꯄꯥꯟ ꯄꯥꯟꯗꯨꯅ ꯅꯥꯍꯤ ꯇꯥꯔꯛꯏ꯫ ꯑꯌꯥ! ꯏ ꯇꯥꯔꯦ! ꯃꯗꯨꯗꯒꯤꯗꯤ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯍꯧꯔꯛꯂꯤ ꯀꯞꯉꯥꯡ ꯇꯧꯗꯨꯅ꯫ ꯑꯌꯣ! ꯑꯌꯣ ꯏꯃꯥ! ꯏꯃꯥ ꯐꯠꯇꯕꯤ! ꯃꯆꯥ ꯋꯥꯔꯛꯄꯕꯨ ꯏ ꯅꯥꯏꯇꯥꯏꯈꯩ ꯋꯥꯔꯛꯏꯁꯤꯕꯨ ꯑꯩꯁꯦ ꯅꯆꯥ ꯅꯠꯇ꯭ꯔꯕꯣ? ꯑꯩꯁꯤꯕꯨ ꯈꯨꯜꯂꯛꯄꯔꯕ? ꯑꯗꯣꯝꯒꯤ ꯃꯆꯥꯗꯧꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯊꯤꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ? ꯑꯣ ꯄꯥꯕ! ꯏꯃꯥꯅ ꯑꯩꯕꯨ ꯍꯥꯠꯇꯣꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯄꯥꯕ! ꯑꯩꯁꯤꯕꯨ ꯏꯃꯥꯅ ꯄꯣꯛꯄ ꯅꯠꯇꯕ꯭ꯔꯣ? ꯑꯝꯇꯗꯤ ꯇꯥꯛꯑꯝꯃꯣꯕ! ꯂꯩꯈꯝ ꯃꯆꯥꯒꯤ ꯅꯥꯇꯣꯟꯗꯒꯤ ꯅꯥꯍꯤꯅ ꯇꯥꯔꯛꯄꯗꯨꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯍꯩ ꯇꯥꯅꯤꯡꯗꯦ! ꯆꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯉꯥꯡꯒꯅꯨ! ꯉꯥꯡꯅ ꯃꯅꯤꯡꯂꯣꯝꯗ ꯄ꯭ꯔꯞ ꯊꯣꯛꯈꯤꯗꯨꯅ ꯐꯛꯄꯥꯏ ꯃꯅꯥ ꯍꯧꯔꯤꯕꯗꯨ ꯈꯨꯕꯥꯛ ꯈꯨꯗꯣꯛꯂꯒ 4-5 ꯄꯠ ꯊꯠꯂꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯦꯡꯕꯗ ꯑꯃꯨꯛ ꯆꯥꯝꯊꯣꯛꯇꯨꯅ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯁꯨꯔꯨ ꯅꯩꯗꯨꯅ ꯃꯍꯤ ꯊꯣꯛꯍꯜꯂꯤ꯫ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯦ, ꯏꯗꯣ ꯍꯥꯟꯅ ꯇꯩꯊꯣꯛ꯫ ꯈꯔ ꯅꯣꯡꯈꯠꯂꯣ꯫ ꯐꯛꯄꯥꯏ ꯃꯍꯤꯁꯦ ꯈꯤꯇꯪ ꯊꯥꯗꯒꯦ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯀꯣ? ꯂꯦꯡꯒꯅꯨ, ꯐꯕꯅꯤ꯫ ꯍꯦꯟꯕꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯀꯔꯤꯒꯤ ꯑꯩꯕꯨ ꯐꯅꯕ ꯑꯃꯨꯛ ꯇꯧꯕꯤꯔꯤꯕ? ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯩꯗꯤ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯛꯇꯣꯏꯅꯤ꯫ ꯍꯟꯗꯛꯇꯤ ꯍꯦꯟꯕꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯥ ꯍꯥꯏꯕꯁꯤ ꯅꯝꯗꯅ ꯐꯥꯔꯒ ꯄꯨꯜꯂꯒ ꯂꯩꯗꯧ ꯅꯠꯇꯦ꯫ ꯊꯃꯣꯏ ꯇꯤꯟꯅꯔꯒ ꯂꯩꯃꯤꯟꯅꯕ, ꯃꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯅꯝꯐꯥ ꯐꯥꯕ ꯍꯥꯏꯕꯗꯨꯗꯤ ꯇꯨꯡ ꯀꯣꯏꯅ ꯆꯠꯂꯣꯏ꯫ ꯄꯣꯠꯁꯦꯝ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯅꯨꯡꯁꯤꯍꯜꯂꯝꯂꯕꯁꯨ ꯄꯣꯠꯁꯦꯝꯒꯤ ꯃꯌꯥꯏꯅ ꯍꯜꯂꯛꯄꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕꯗꯣ ꯅꯨꯡꯁꯤꯔꯛꯑꯣꯏꯗꯧꯔꯤꯕꯅꯤꯅꯦ ꯏꯃꯥꯒꯤ ꯍꯦꯟꯕꯤ ꯅꯪꯕꯣ꯫ ꯑꯁ ꯈꯪꯗꯦ ꯑꯩꯗꯤ ꯅꯨꯡꯁꯤꯒꯦꯔꯥ ꯅꯨꯡꯁꯤꯔꯣꯏꯔꯥ ꯐꯥꯗꯕ ꯌꯥꯗꯦ꯫ ꯅꯪ ꯉꯥꯡꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯀꯩꯗꯣ ꯃꯃꯥꯏ ꯑꯗꯨ ꯅꯥꯟꯗꯨꯅ ꯂꯩꯖꯔꯨꯒꯦ꯫ ꯑꯐꯕ ꯍꯥꯏꯔꯒꯁꯨ ꯂꯧꯔꯣꯏ, ꯐꯠꯇꯕ ꯍꯥꯏꯔꯁꯨ ꯇꯥꯔꯣꯏ꯫ ꯀꯔꯝ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯕ ꯑꯩ꯫ ꯑꯃꯔꯣꯝꯗꯅ ꯏꯕꯦ ꯆꯥꯎꯕꯤꯅ ꯏꯃꯥꯒꯤ ꯊꯣꯝꯕꯧ ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ? ꯍꯥꯎ ꯇꯥꯏꯌꯦ, ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕꯅꯣ ꯅꯪꯕꯣ? ꯑꯃꯨꯛ ꯀꯧꯕꯗ ꯈꯨꯝꯗꯦꯅꯦ꯫ ꯑꯣ ꯃꯅꯤꯡꯂꯣꯝꯗꯅꯦ ꯉꯁꯥꯏ ꯌꯥꯜꯂꯛꯄꯁꯤꯡꯗꯣ ꯂꯧꯁꯤꯜꯂꯨꯕꯅꯦ꯫ ꯀꯩ ꯍꯥꯏꯕꯅꯣ ꯑꯩ ꯀꯧꯕꯕꯣ? ꯏꯁꯥꯁꯦ ꯑꯐꯛ ꯑꯐꯥꯏ ꯏꯆꯨ ꯆꯨꯏꯅꯦꯍꯦ꯫ ꯏꯔꯨ ꯑꯃꯨꯛꯇ ꯂꯨꯊꯣꯛꯀꯦ꯫ ꯏꯁꯤꯡ ꯈꯤꯇ ꯂꯨꯝꯃꯨ, ꯑꯗꯨ ꯂꯣꯏꯔꯒꯅꯦ ꯆꯥ ꯈꯔꯒ ꯊꯥꯡꯀꯠꯂꯨ, ꯑꯗꯨꯒꯅꯦ ꯃꯃꯥꯡꯂꯣꯝꯒꯤ ꯄꯣꯛꯐꯝ ꯃꯆꯥ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯆꯥꯕ ꯌꯥꯕ ꯑꯝꯇ ꯂꯩꯔꯨꯆꯣ꯫ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯄꯥꯈꯣꯟ ꯃꯌꯥꯝꯁꯤꯗꯤꯕ ꯄꯦꯜꯂꯕꯅꯤ꯫ ꯄꯦꯜꯂꯛꯈꯤꯅꯤ꯫ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯨꯗꯤ ꯇꯥꯗ꯭ꯔꯕꯅꯤꯅ ꯌꯥꯝ ꯄꯦꯜꯂꯛꯈꯤꯅꯤꯀꯣ, ꯅꯅꯨꯡ ꯀꯜꯂꯗꯤ ꯀꯜꯂꯣꯗꯅ꯫ ꯑꯣ ꯏꯃꯥꯒꯤ ꯄꯥꯈꯣꯟ ꯈꯨꯁꯤꯗꯣ ꯅꯨꯄꯤꯒ ꯊꯤꯗꯧ ꯇꯜꯂꯦ ꯑꯩ꯫ ꯏꯃꯧꯗꯗꯤ ꯀꯩꯗꯧꯕꯩ ꯄꯥꯈꯣꯟ ꯄꯪꯁꯤ ꯁꯤꯖꯔꯨꯅꯤꯒꯦ? ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯕꯒꯤ ꯗꯟꯗꯤꯗꯅꯤ ꯇꯧꯔꯤꯕꯁꯦ꯫ ꯑꯩꯁꯨ ꯂꯣꯏꯅ ꯉꯝꯃꯤ, ꯑꯗꯨꯕꯨꯅꯦ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯅꯨꯄꯤꯁꯤꯕꯨ ꯎꯗ ꯋꯥꯗ ꯄꯪꯄꯥꯟꯗ ꯄꯥꯟꯕ꯭ꯔꯣ? ꯑꯗꯒꯤ ꯊꯦꯡꯅꯕ ꯑꯃ ꯍꯦꯛꯇ ꯂꯧꯕ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯋꯥꯈꯜ ꯆꯥꯟꯅꯔꯝꯗ꯭ꯔꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯣ? ꯑꯩꯅ ꯍꯤꯡꯉꯛꯏꯕꯁꯦ ꯆꯍꯤ 30 ꯃꯌꯥꯗꯤ ꯌꯧꯁꯤꯜꯂꯛꯑꯦ꯫ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯤꯕ ꯏꯃꯥꯒ ꯑꯩꯒ ꯐꯥꯎꯕꯗ ꯋꯥꯈꯜ ꯆꯥꯟꯅꯗ꯭ꯔꯀꯥꯟꯁꯤꯗ ꯂꯃꯈꯥꯡꯗ ꯊꯦꯡꯅꯕ ꯀꯅꯥꯒꯅꯣ ꯑꯩꯒ ꯋꯥꯈꯜ ꯆꯥꯟꯅꯗꯣꯏꯁꯦ? ꯍꯩ ꯁꯤꯒꯩꯖꯟ! ꯃꯗꯨꯗꯅꯤꯅꯦ ꯑꯩꯅ ꯁꯤꯒꯩꯖꯟ ꯍꯥꯏꯔꯛꯇꯣꯏꯁꯦ꯫ ꯅꯪꯒꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯗꯗꯤ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯐꯪꯅꯤꯒꯦ? ꯐꯪꯉꯣꯏꯀꯣ, ꯆꯨꯛ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯍꯧꯅꯤ꯫ ꯑꯗꯨꯅꯕꯨ ꯐꯔꯕꯅꯤ꯫ ꯃꯤ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯋꯥꯈꯜ ꯑꯃꯃꯝ ꯂꯣꯏꯅ ꯂꯩꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯄꯥꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯐꯪꯏ, ꯑꯩꯅ ꯅꯤꯡꯕ ꯈꯨꯗꯤꯡꯃꯛ, ꯋꯥꯈꯜ ꯃꯣꯠ ꯂꯣꯏꯅꯃꯛ ꯃꯥꯟꯅꯕ ꯐꯪꯒꯦ ꯍꯥꯏꯕꯗꯨꯗꯤ ꯂꯥꯏ ꯑꯣꯏꯔꯕꯁꯨ ꯐꯪꯉꯣꯏ꯫ ꯑꯇꯩ ꯇꯣꯛꯈꯣꯅꯦ꯫ ꯅꯍꯥꯛꯁꯤꯕꯨ ꯄꯥꯈꯪ ꯅꯠꯇ꯭ꯔꯣ? ꯅꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤꯕ꯭ꯔꯥꯃꯤ ꯅꯪꯕꯣ? ꯊꯦꯡꯅꯈꯤ, ꯑꯗꯨꯕꯨ ꯑꯩꯒ ꯋꯥꯈꯜ ꯆꯥꯟꯅꯔꯔꯣꯏꯗꯕ ꯃꯥꯟꯕꯒꯤ ꯃꯃꯤ ꯑꯃ ꯍꯦꯛ ꯎꯕꯒꯅꯦ ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯜꯂꯤ꯫ ꯃꯗꯣ ꯅꯨꯡꯁꯤꯕ ꯌꯧꯗꯧꯔꯤꯕꯅꯤ꯫ ꯊꯃꯣꯏꯗ ꯑꯃꯨꯛ ꯈꯣꯏꯗꯥꯈꯤꯕ,ꯊꯃꯣꯏꯗ ꯑꯃꯨꯛ ꯅꯨꯡꯁꯤꯈꯤꯕ ꯍꯥꯏꯕꯁꯦ ꯊꯃꯣꯏꯗꯒꯤ ꯍꯦꯛꯇ ꯃꯨꯠꯈ꯭ꯔꯣ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯍꯨꯠ ꯁꯤꯟꯕꯁꯨ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯈꯔꯗꯤ ꯂꯨꯔꯅꯤ, ꯈꯥꯡꯉꯣ꯫ ꯏꯃꯥꯒꯤ ꯗꯥꯕꯤꯁꯤꯗꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯣꯡꯉꯣꯏꯀꯣ꯫ ꯆꯣ ꯏꯁꯤꯡꯒ ꯂꯨꯝꯊꯣꯛꯎꯔꯣ꯫ ꯊꯣꯝꯕ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯩꯗ ꯄꯥꯈꯪ ꯄꯨꯟꯁꯤꯁꯤ ꯄꯦꯜꯂꯦꯗꯀꯣ꯫ ꯃꯇꯝꯗꯤ ꯈꯥꯝꯕ ꯅꯪꯍꯧꯗꯦ꯫ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯁꯨꯝ ꯍꯧꯈꯤꯔꯝꯃꯦ꯫ ꯍꯦꯟꯕꯤ ꯃꯥꯡꯒꯣꯜꯒꯤ ꯎꯈꯨꯝꯇꯦꯟ ꯑꯗꯨꯗ ꯉꯥꯗꯨꯅ ꯀꯟꯅ ꯃꯪꯉꯤ, ꯃꯆꯤꯟꯗꯁꯨ ꯑꯃꯨꯛ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯩꯁꯦ ꯌꯨꯝ ꯄꯥꯟꯕ ꯈꯪꯉꯔꯣꯏꯗ꯭ꯔꯅꯦ?
ꯃꯈꯥꯔꯣꯝꯒꯤ ꯑꯉꯥꯡ ꯃꯆꯥ ꯅꯥꯎꯕꯤꯆꯥꯁꯨ ꯆꯦꯟꯈ꯭ꯔꯦ ꯍꯌꯦꯡ ꯍꯥꯡꯆꯤꯠꯇ ꯉꯥꯏꯗꯤ ꯂꯨꯍꯣꯡꯈꯤꯒꯗꯕ ꯃꯅꯤꯡꯂꯣꯝꯒꯤ ꯇꯣꯝꯕꯤꯁꯨ ꯃꯪꯒꯣꯜ ꯀꯥꯈ꯭ꯔꯦ ꯑꯌꯥꯝꯕꯅ ꯂꯨꯍꯣꯡꯅꯈꯤꯗꯧꯔꯤ ꯂꯩꯁꯥꯕꯤꯗ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤ ꯑꯩ ꯈꯛꯇ ꯉꯥꯏꯁꯜꯂꯛꯑꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯗꯤ ꯅꯨꯄꯥ ꯀꯅꯥꯝꯇꯁꯨ ꯀꯣꯏꯒꯦ ꯍꯥꯏꯔꯛꯇꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯕꯨ ꯅꯨꯄꯥ ꯐꯪꯉꯔꯣꯏꯗ꯭ꯔꯅꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯐꯠꯈꯤꯗ꯭ꯔꯦ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯥꯗꯣ ꯑꯝꯇ ꯐꯥꯕꯤꯌꯣ ꯍꯥꯏꯕꯁꯦ ꯍꯦꯛ ꯌꯥꯗꯦ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯥꯟꯗꯝ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯗꯥꯕꯤ ꯇꯧꯒꯅꯤ ꯍꯦꯟꯕꯤ ꯍꯩ ꯍꯦꯟꯕꯤ ꯍꯦꯟꯕꯤ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯝꯗꯦ ꯍꯥꯏ ꯍꯦꯟꯕꯤ ꯑꯌꯣꯃ ꯀꯩꯅꯣ ꯏꯃꯥ ꯑꯗꯨꯌꯥꯝ ꯀꯟꯅ ꯀꯧꯏꯗꯨꯕꯣ ꯑꯦ ꯉꯥꯎꯔꯦꯅꯦ ꯁꯤꯗꯤ ꯉꯥꯎꯔꯦꯗꯅ ꯀꯩꯅꯦꯒꯦ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯁꯦ ꯇꯥꯗꯈꯩ ꯃꯣꯟꯗꯪ ꯁꯥꯟꯅꯗꯨꯅ ꯂꯩ ꯑꯗꯨꯒ ꯑꯩꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯀꯥꯏ ꯁꯤꯅꯤꯍꯦ ꯑꯩꯕꯨ ꯀꯧꯈꯤꯕ꯭ꯔꯣ ꯁꯛꯇꯥ ꯑꯁꯤꯒ ꯑꯋꯥꯡꯂꯣꯝꯒꯤ ꯅꯅꯦ ꯊꯥꯔꯤꯛ ꯍꯣꯏꯗꯅꯦ ꯉꯥꯏꯍꯥꯛ ꯆꯠꯂꯨꯁꯨ ꯆꯠꯂꯨ ꯊꯥꯔꯤꯛ ꯍꯥꯏꯕꯤ ꯅꯨꯡꯖꯦꯡ ꯃꯥꯟꯕꯤꯗꯣ ꯃꯣꯏꯗꯗꯤ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯕ ꯑꯣ ꯏꯆꯥ ꯁꯛ ꯐꯖꯕꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯌꯥꯎꯈꯤꯕ ꯐꯅꯦꯛ ꯃꯔꯨꯞꯇꯣ ꯐꯥꯎꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯂꯧꯔꯨꯆꯣ ꯍꯥꯏꯕ ꯀꯔꯤꯒꯤ ꯐꯅꯦꯛ ꯀꯔꯤꯒꯤ ꯑꯑꯣꯟꯄꯣꯠ ꯑꯩꯒꯤ ꯅꯨꯄꯥ ꯄꯤꯌꯣꯗꯤ ꯌꯥꯗ꯭ꯔꯒ ꯑꯑꯣꯟꯄꯣꯠꯅ ꯀꯩꯗꯧꯅꯗꯣꯏꯅꯣ ꯍꯩꯃꯥ ꯅꯪꯕꯨ ꯅꯨꯄꯥ ꯑꯝꯇꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤꯒ ꯍꯥꯏꯕꯤꯔꯛꯇ꯭ꯔꯕ ꯏꯅꯦ ꯍꯤꯟꯗꯤ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ ꯍꯥꯏꯕꯤꯔꯛꯇ꯭ꯔꯦ ꯃꯁꯤ ꯄꯨꯝꯕꯁꯦ ꯏꯃꯥ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ ꯅꯆꯥ ꯑꯩꯕꯨ ꯀꯔꯤꯒꯤ ꯑꯁꯨꯌꯥꯝ ꯊꯤꯅ ꯄꯣꯛꯄꯤꯔꯝꯃꯤꯅꯣ ꯏꯁꯛꯁꯦ ꯊꯤꯔꯕꯅꯤꯅ ꯀꯅꯥꯝꯇꯅꯁꯨ ꯑꯩꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕꯤꯔꯛꯇ꯭ꯔꯦ ꯂꯩꯈꯝ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯍꯥꯏ ꯇꯣ ꯀꯞꯀꯅꯨ ꯀꯞꯀꯅꯨ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯆꯥꯒꯤ ꯅꯨꯄꯥ ꯑꯃ ꯄꯤꯒꯅꯤ ꯇꯣ ꯍꯧꯖꯤꯛꯇꯤꯅꯦ ꯐꯅꯦꯛꯇꯣ ꯂꯧꯔꯨꯔꯣ ꯆꯠꯂꯣ ꯑꯁꯦꯡꯕꯩꯔꯣ ꯏꯃꯥ ꯑꯁꯦꯡꯕꯩ ꯑꯩ ꯅꯨꯄꯥ ꯄꯤꯗꯣꯏꯔꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯑꯩ ꯐꯅꯦꯛ ꯂꯧꯔꯨꯈꯤꯒꯦ ꯃꯆꯨ ꯐꯖꯕ ꯈꯜꯂꯒ ꯈꯔꯁꯨ ꯇꯥꯏꯊꯣꯛꯑꯁꯤꯀꯣ ꯏꯃꯥ ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ ꯃꯌꯨꯝꯒꯁꯨ ꯄꯥꯟꯅꯤꯡꯉꯤ ꯃꯥꯜꯂꯦꯅꯦ ꯌꯨꯝ ꯄꯥꯟꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯣꯏ ꯅꯤꯡꯉꯤ ꯃꯥꯜꯂꯦ ꯈꯔ ꯂꯩꯔꯒ ꯈꯪꯖꯔꯅꯤ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯅꯨꯡꯁꯤꯕꯅꯤꯗ ꯍꯥꯏꯗꯅ ꯇꯛꯁꯤ ꯁꯣꯜꯍꯧꯒꯗꯧꯔꯤꯕꯅꯤ ꯊꯣꯝꯕ ꯐꯤ ꯁꯨꯅ ꯁꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯑꯩꯈꯣꯏ ꯄꯂꯦꯝꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯁꯨ ꯈꯔꯗꯤ ꯍꯥꯞꯃꯜꯂꯕꯅꯤ ꯉꯝꯗꯕ ꯅꯠꯇꯦꯕ ꯉꯝꯁꯤꯟꯅꯗ꯭ꯔꯤꯅꯦꯕ ꯐꯅꯦꯛꯁꯤꯕꯨ ꯄꯥꯈꯪ ꯉꯣꯟꯗ ꯍꯦꯛ ꯁꯨꯍꯟꯕ ꯉꯝꯃꯦꯕ ꯉꯝꯈ꯭ꯔꯤꯗ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯑꯩꯁꯨ ꯆꯍꯤꯁꯦ ꯑꯉꯥꯡꯕꯨꯗꯤ ꯅꯛꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯏꯃꯥꯅ ꯇꯧꯔꯤꯁꯤ ꯆꯨꯝꯃꯤꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯆꯍꯤ 32 32 ꯍꯤꯡꯉꯛꯄꯁꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯊꯦꯡꯅꯗꯦ ꯀꯔꯤꯕ ꯃꯥꯏ ꯃꯃꯤꯡꯗꯨꯕꯣ ꯀꯔꯤ ꯍꯦꯟꯕꯤ ꯃꯗꯨꯒꯤ ꯄꯤꯀꯅꯥꯎꯗꯣ ꯎꯗ ꯀꯨꯏꯔꯦꯅꯦ ꯍꯧꯖꯤꯛꯇꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯔꯛꯏ ꯃꯥꯅ ꯑꯩꯕꯨ ꯐꯥꯅꯅꯕ ꯂꯥꯡ ꯀꯌꯥ ꯊꯥꯛꯈꯤꯕꯗꯣ ꯑꯗꯨꯒ ꯑꯩꯅ ꯁꯨꯛꯇꯨ ꯊꯨꯕꯤꯗꯕ ꯃꯥꯅ ꯆꯥꯛꯆꯕꯗꯣ ꯈꯔ ꯃꯝꯃꯁꯨ ꯔꯥꯁꯤꯗꯤ ꯈꯔ ꯅꯥꯞꯄ ꯃꯥꯜꯂꯤꯅꯦ ꯃꯥꯗꯣ ꯅꯍꯥꯟꯋꯥꯏꯗꯤ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯔꯝꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯃꯌꯨꯝꯒ ꯄꯥꯟꯈ꯭ꯔꯖꯥꯠꯂꯅꯦ ꯃꯗꯨꯕꯣ ꯈꯪꯎ ꯍꯦꯛ ꯎꯅꯤꯡꯉꯛꯏꯗ ꯀꯅꯥꯅꯣꯅꯦ ꯏꯆꯥ ꯄꯥꯈꯪ ꯑꯔꯤꯕꯅ ꯎꯅꯤꯡꯉꯛꯏꯕꯣ ꯈꯪꯉꯤꯍꯦ ꯄꯂꯦꯝ ꯅꯪꯁꯨ ꯀꯗꯥꯏꯗꯒꯤ ꯁꯣꯠ ꯄꯦꯠ ꯂꯥꯎꯗꯕꯤꯗ ꯐꯠ ꯍꯦꯛꯇ ꯐꯥꯎꯖꯜꯂꯛꯏ ꯀꯔꯤꯕꯨ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯅꯪꯅ ꯅꯇꯣꯝꯇ ꯃꯪꯉꯒ ꯂꯩꯖꯔꯒ ꯑꯩꯗꯤ ꯁꯣꯠ ꯄꯦꯛ ꯂꯥꯎꯗꯕꯤꯗ ꯂꯥꯛꯇꯦꯅ ꯑꯗꯨꯝ ꯆꯨꯝꯅ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯎꯅꯤꯡꯉꯦ ꯍꯥꯏꯕꯕꯣ ꯀꯅꯥꯁꯨ ꯅꯠꯇꯦ ꯍꯩ ꯅꯔꯣꯟ ꯆꯨꯝꯃꯨ ꯍꯟꯗꯛ ꯃꯔꯛꯅꯦ ꯅꯪ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯃꯪꯗꯅ ꯍꯦꯛꯇ ꯂꯩꯔꯝꯃꯤ ꯑꯩꯕꯨ ꯀꯩꯁꯨ ꯇꯧꯗꯦꯅ ꯂꯥꯏ ꯇꯤꯟꯒ ꯎꯛꯅꯈ꯭ꯔꯕ ꯖꯥꯠꯂꯥ ꯑꯁ ꯀꯩꯁꯨ ꯇꯧꯗꯦ ꯃꯤ ꯄꯂꯦꯝ ꯅꯣꯏ ꯍꯧꯅꯕꯤ ꯍꯦꯛꯇ ꯍꯩꯖꯤꯟꯕꯤꯗꯣ ꯇꯧꯔꯗꯧꯅꯤ ꯀꯩꯁꯨꯕꯨ ꯇꯧꯗ꯭ꯔꯕꯗꯤ ꯐꯩꯌꯦ ꯁꯦꯁꯦ ꯏꯅꯐꯤꯁꯦ ꯁꯤ ꯑꯃꯒ ꯌꯥꯎꯊꯣꯛꯎ ꯑꯣ ꯇꯧꯔꯤꯗꯣ ꯍꯥꯏ ꯁꯠ ꯂꯣꯏꯁꯤꯜꯂꯨ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯅꯤ ꯑꯩꯅꯦ ꯈ꯭ꯋꯥꯡ ꯌꯥꯝꯅ ꯅꯥꯏꯀꯣ ꯆꯥꯛ ꯊꯣꯡꯕ ꯉꯝꯃꯣꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯣꯝꯕ ꯑꯃꯗꯤ ꯍꯦꯟꯕꯤ ꯊꯦꯡꯅꯔꯝꯃꯤ ꯍꯦꯟꯕꯤꯅ ꯍꯥꯟꯅ ꯀꯧꯔꯛꯏ ꯇꯥꯊꯣꯝꯕ ꯊꯣꯝꯕꯁꯨ ꯍꯦꯟꯕꯤ ꯎꯕꯗ ꯆꯪꯁꯤꯜꯂꯛꯏ ꯍꯥꯎ ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯨꯏꯕ ꯄꯣꯠ ꯈꯔ ꯂꯩꯒꯦꯅ ꯂꯥꯛꯄꯅꯦ ꯀꯩꯊꯦꯜꯗ ꯇꯥꯊꯣꯝꯕꯗꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯏꯃꯥꯅꯅꯦ ꯉꯥ ꯃꯆꯥ ꯑꯃꯗ ꯌꯦꯡꯉꯨꯆꯣ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤ ꯑꯣ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯍꯦꯟꯕꯤ ꯅꯪꯁꯦ ꯌꯥꯝ ꯂꯦꯝꯃꯝꯃꯦ ꯅꯍꯥꯟꯈꯩꯗꯤ ꯂꯦꯝꯗ꯭ꯔꯣ ꯍꯥꯏꯁꯦ ꯅꯍꯥꯟꯈꯩꯗꯤ ꯈꯠꯅꯕ ꯍꯧꯗꯣꯏꯗ ꯇꯧꯕꯅꯤ ꯍꯦꯟꯕꯤ ꯈꯨꯝꯐꯝ ꯈꯪꯗ ꯅꯣꯛꯁꯤꯟꯅꯗꯨꯅ ꯂꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯌꯥꯒꯗ꯭ꯔꯥ ꯀꯩ ꯋꯥꯅꯣ ꯇꯥꯊꯣꯝꯕ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯇꯥꯊꯣꯝꯕ ꯍꯣꯏ ꯍꯦꯟꯕꯤ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯑꯁ ꯑꯃꯨꯛꯇꯪ ꯊꯦꯡꯅꯔꯗꯤ ꯈꯜꯂꯒ ꯂꯩꯔꯒ ꯊꯦꯡꯅꯕ ꯀꯥꯟꯁꯤꯗ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯍꯧꯗꯦꯗ
Henbi thombagi khara lapthoraklaga tung hana amuktang yengi aduga machinda sole. Tas khangbra. Himai chumakadore. Henbi aigi ningba thungani. Nong ninigi matungni thomba amadi Henbi ngasi su thengnarami. Henbi, ngasidi ayam peli. Nangna ngasi aina haijabasi yabirab. Aidi nangonda pungaw ngawri. Nongmata nangsi uhaudrabadi. Aise, aying tumba yadaba tawri. Nangi wakhaltani, aina khaliba. Asengbiro ta thomba. Henbi aigi ningjabasi ngasidi mapung phana thong. Ta thomba nangse kayada pangin. Aigi khudongbi matonda thonggadaba kuijabani nangse. Numidangi matam yausilagle. Ibe chawbi thengjilaklaba phawbada machana halaktabaduda nungsa thina machabu halakpa ngairi. Masi angangsibu kaidan chakhrajan. Nahangkaidi sumaina thengna mamna halaktabani. Tanjaduda ibe chawbi machana thongaldagi changlakpadu urai matungda nupi amasu inarakpadu uri. Hai, thomba. Nangisibu nupi chelaiba haibaduro. Hoi ma. Nachanga sidi namo purabani. Nupi imada khurum. Henbi su makong soktuna khurum lei ibe chawbigi. Yare haugulo. Kadai. Phiru khumido haido. Henbi su mako kubliba phidu khara chingthai. Henbi ubada ibe chawbi haraurambaga bit khangan hanki. Yare, changu. Aigi chanu pasibu mamika soirajala. Asuk thikraba nupi sibu harau. Magi nupi oigadawribani haiduna puraibani. Chahi kunthani toy kunthra homdoi chukna pakhang sari oiraklaga. Nupi amata su hanna yenglakjabani. Masak fajabi kaya aduda koigidi haidraka. Adu tawi ada tawi loina nathokhankri. Aduga kadaidagi khulakpa nupi nuba mana puraisib. As lekai mi amamangda na ikaijakreda aidi. Ima, hoi mau. Oh, lae. Namo puraga mu haraudraba. Ima nang manglaidubu kaigin. Imagi bungo. Ima kaisu tawde. Isagi imausidi onthokna ningthijakre. Kari lamdagino. Fajabane ima. Sumi yengaga rasi matum thorakani. Yare. Hayeng angnarasi chango. Pothajaru. Ima ne nakongse yam nai. Ngasidi ne ima potharuragi. Chalo. Ta thomba noi mane kai hareino. Kaisu haideda nangse yam phase hareiba. Asengbaira ne. Hoine. Ado noi mana aise mamoiba pamde kaina hairakte ko. Hairakte kaideno. Imadi nangla pose haraubana loirabani. Aduga aisu waba khara pharani. Kamaina nupi thiyo yadabagi imana ibu nungtigi thanthi taw. Kamai tawriba. Nongmagi thaba ingkhang aina loina taw phi suba chak thongba. Lam sitpa lam deba loinamakni. Nupana ba. Noi mana imungi thabak singdo amta hek tawdaba. Tawde. Nupi thidri baba kemta yawrin leithobani. Oh, adudi nangi se thabak suba warakpagi ai ningsingak poire. Nate he, nang nusibaini. Nang leiradi thabaki wadi mating adum pangni kainoina. Ado aidi imungi thabakse kaya haideko. Adui wabu ai leisidi. Matam kharagi matungda thomba amadi Henbi luhongbiri. Matamgi matung ina machanupa amasu yaujari Henbi saukana langli. Aida sizaningeda. Icha yengi kadai, iwa yengi kadai. Pelaba. Henbi aigi laibakse. Kai chakre madugi hanubida. Ngahak leire sut. Yekingdabana. Nupani na tawrisina mamagi michangdani lepliba. Aisina pura tumitni oirisi. Haikreda ko nupanugi tatse. Nauringaidana maharanigi thaktani aibu thambirise. Aduga chahi pharakdaba kana sidana asengba pumba phudore. Haujingna pura minaini aina oirisi. Nungaire si mangaidana yumpanbagi nungaiba haibado. Hai. Kaidawrina na kabu po misina. Angandi kadom lekre. Ima suudi. Kai chakrage. Khangde. Aimta khangde. Kainu khangde bo. Yumsida puna lehauraga angang po yingsinba sangrabo. Ngamdre. Icha yingsinba pawa ngamdre. Kaide ngamdurige thabak mayamse. Minaidine macha po aloidabani. Macha senaba ngamloidaba minainane macha pokludana. Macha sumangba yauridana. Kari wangang sangam imungi thaba haibasidi mi punumak tawnari ngakani. Maduda nacha amakak pawba senaba ngamdrabadi nangbu kamai tawdurige. Angangsida tumise fajabajana haiba yadaba. Isau irang hilang. Sangatpa yam pangwanuko irang sagalkanu. Arembada nanam tatkani. Henbi fet lauduna thorakpada ibe chawbiga thongalda changlakpadu hek oknaruri. Ibungo halabro. Halakrabani. Fare. Changa kita lolo ibema. Ngamdre. Ngasai hek nongalakpadagi nanaine sujarakliba thabakse. Kana amtana mateng pangbibagi mahutta.
Hena hapjinbirisibu kari nungaitaba lege. Isana ngamba thabakse isana khara tawnaradi phagadabani. Angambasu ngamdabasu mauda loina namsilisibu kai lichan. Mausu mine mause minaini khaledi kamaina himina durige. Madudine chakotbasu angamure haizariba. Hai kaino ni bima. Nana ngangi duba changang kitang lonbu thabaklani. Imaubu kanana minaini hairage. Ho yare imau gane nusiba yam saranu. Mawongadi tawbiranu kit. Jinbandana khoi hitaiba tawthorakpadana humu khari. Aine wagamta ngangjaningre. Hatabise aina dum ta adamni. Kizare waga ngangaroi. Onthokpanida. Hai kaino mungchingna reisina. Tabna ina ngangnaba yadaba. Yau hekta tawnishibu kaigino. Thabak wana chaluraga halakpasidara. Ngahakta ingna pothaba phangdi. Kaino ba imungsida tawrise. Aine yumsida gamta lakningdre. Noise yam henmalabani. Yare ima karimta hairaga. Ho aina lanbane aina lan thaba khuding makse ngamni ngamde haina karimta haijade imungse ingna chikna legadaba aina lanbane aibu pokpirakpada khud ani kha oina palaga pokpirakpa maduna soiba tara amu palamadi thaba khuding makse loina ngamgadi isabu senagadra imungi thaba pu sugadra inemgi pakhun bu chatgadra iwa iburebagi seba bu tawgadra khangdre yum panbagi nungaiba haibado masi oira male yare chango nangso henbi saunina fet leiduna changki Imasu kharadi hemalabani. Namawasigi mangda hairadi hena na wangkharni haiduna ai haidaba. Thaina ngai aingondo otkiba hainabida kharadi thado kharadi kautho. Hojikti namawla aban nasula aban sikha khairamlaga masu imungda changkhre. Onkhre ichase pongon onkre. Mama aingondo asumnaga ngangliba se kariginoba. Masigi sakthibi sina ichase semdin kiduna phakraba. Ibechawbi aigi laibase ampokna thikreda. Imawla labadi nungairani khalu taigona Henbi sauning changlak ngahak pothagi khana phamungda he hipthakhraga mahaki ningai kanba machanupa adu mikap thoraktuna amuk ningai tawrei Henbi masadu sauning bana mapi tana kablei Baba aibu loshinbiro ai hingningdre asumna tawna braba aibu pokpiramniba aigi laibak asibu kariginoba asukam thirisibo aina kari pap lengsinbagino Thombana amuk changlakpada magi nupina tawramliba matawdu urei Pilabaniko Asi haiduna ngahak mamito amurak anira ngorong ongkhalaga yenglamlaga sora muktang sangna hontoklaga changsilai aduga machado pamkhatuna puthokre henbi susut tawduna dumak lehauri mapuribana kapliba machado puthokuna thokrabada pharidi khanda nupi uribagi honabi amuksu mapuribada warauduna lehauri amaromda leikham ahalu silakpana sonjilaklam Aigi ichanupise nupa mayumduda yamna nungaikhramal apokpi mama aiga se kawkhrabra khangde nongmatasu kari jari kari thai haina su hangadi mama aise sonjilaklaba machi maraw haira ani suba nati mama aibu khare yengsinbiga haibagi wakhal leiba nati otho idako hinbi nangbo aina budi isa khara nungaithabasida pangangda nganglabani masu madawna ningai phattaba machaduga sangjaramoido imungi thabakne kai Mama aina sunongmada chatpiruba ngamdre tawrisi mi leitabase wakhreda ichase mari mangadang poklamlaba mi leitabagi thengnariba awabase kharadi koklumgadabani tanjaduda henbi itha thajadana lekhamgi nakta laklammi prap thongaldagi machana changakpadu ubada ingangangna hai imagi henbiya mamana kauribadu khumdaba makhai saurangna changaktuna manggoda kitpamte hai nangbu kanaga lainu Isudi yauraktro natomtaro nangba kaino isaw sawbugum tawriduba khana jainabaga yawbro karigino wadu mayek amta ngangu kedorage ima ai ngasidagi yumda lay moyumduda layba ngamaroi karino wadu mayek singna hai karino nana ngangiduba ai khangba yaba khangabani adubu hojikte ai khangbagi panga leitri asumna ai nongmada yumasida laktabani moigi imungduda mawoina layruba ise khwaidagi laybak thiba nupi Moigi imungduda maw haiba ama leite mingthol oiba amadi lei adubu moigi imungduda maw haibagi wahanthokti minai kaisu leitaba tumi achumba natraga aranba ama haibagi hak leitraba bondi ama haibaduni hai adumna ngang sakan mina tharaga yamna ikaise maw haibasidi imungi kupnom suba mahausan mi khudingmak tawnariba ngaktani madugi oirabadi chalo ningthina hat thaba khara wabagi bu hekta kainaba yabro Nacha poktana yum palabado Nangi hangnabi Natan tandana thabak khara suba adunane
ꯌꯥꯝꯅ ꯋꯥꯔꯕꯣꯏ ꯅꯤꯡꯕꯗꯣ ꯇꯧꯒꯅꯨ ꯃꯤ ꯄꯨꯝꯕ ꯇꯧꯅꯔꯤꯕ ꯉꯥꯛꯇꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯏꯃꯥ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥꯅ ꯐꯥꯎꯕꯗ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯗꯦ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔꯗꯒꯤ ꯊꯦꯡꯅꯕ ꯃꯈꯣꯏꯅꯗꯤ ꯀꯔꯝꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯪꯗꯣꯏꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯊꯣꯔꯛꯏ ꯏꯃꯥꯒꯤ ꯍꯦꯟꯕꯤ ꯀꯩꯅꯣꯃꯤ ꯅꯪ ꯇꯧꯏꯁꯤꯕꯣ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯅꯪꯒꯤ ꯄꯦꯟꯗꯕ ꯄꯨꯝꯕ ꯏꯃꯥꯗ ꯀꯞꯀꯅꯨ ꯀꯞꯀꯅꯨ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯑꯩ ꯌꯥꯝ ꯇꯜꯂꯤ ꯊꯥꯏꯅꯗꯒꯤ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥ ꯅꯪꯅ ꯐꯥꯎꯕ ꯅꯪꯒꯤ ꯁꯦꯕꯥ ꯐꯥꯎꯕ ꯑꯩ ꯅꯣꯡꯃꯗ ꯇꯧꯔꯝꯗꯦ ꯑꯗꯨꯒ ꯏꯃꯥ ꯑꯩꯁꯦ ꯅꯨꯄꯤꯅꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯌꯨꯝ ꯄꯥꯜꯂꯤ ꯑꯩꯅ ꯍꯩꯅꯔꯛꯄ ꯂꯤꯆꯠ ꯑꯩ ꯄꯥꯛꯅ ꯁꯦꯝꯗꯣꯛꯄ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯏꯃꯥ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯧ ꯑꯣꯏꯅ ꯂꯩꯔꯤ ꯑꯩ ꯍꯥꯟꯅꯒꯤ ꯂꯣꯟꯆꯠ ꯑꯗꯨ ꯆꯠꯂꯨꯕꯗꯤ ꯑꯩ ꯂꯥꯟꯒꯅꯤ ꯃꯗꯣ ꯑꯩ ꯈꯪꯉꯤ ꯏꯃꯥ ꯂꯩꯈꯝ ꯃꯆꯥꯅ ꯑꯗꯨ ꯌꯥꯝꯅ ꯃꯤꯔꯣꯜ ꯇꯥꯅ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯗꯣ ꯇꯥꯕꯗ ꯍꯦꯟꯕꯤꯗ ꯊꯥꯖꯗꯅ ꯑꯩꯒꯤ ꯏꯆꯥꯗꯨꯔ ꯈꯟꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯇꯥꯊꯣꯝꯕꯁꯦ ꯌꯥꯝ ꯐꯕ ꯅꯨꯄꯥꯅꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯄꯨꯝꯕ ꯃꯥꯅ ꯃꯦꯟꯈꯠꯄꯤꯗꯨꯅ ꯑꯩꯅ ꯈꯪꯗꯕ ꯀꯌꯥꯁꯨ ꯇꯥꯛꯄꯤꯈꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯏꯆꯥ ꯌꯥꯎꯔꯤ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯤ ꯃꯧ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩ ꯈꯪꯂꯤ ꯇꯧꯁꯨ ꯇꯧꯔꯤ ꯑꯗꯨꯕꯨ ꯏꯃꯥ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯑꯃꯠꯇ ꯏꯅꯦꯝꯅ ꯃꯤꯠ ꯊꯛ ꯊꯨꯞꯇꯦ ꯑꯩ ꯈꯪꯉꯤ ꯏꯅꯦꯝꯅ ꯑꯩꯕꯨ ꯄꯥꯝꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯁꯛ ꯊꯤꯔꯨꯕꯒꯤ ꯏꯅꯦꯝꯅ ꯑꯩꯕꯨ ꯄꯥꯝꯗꯕꯅ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯏꯅꯦꯝꯅ ꯄꯥꯡꯕꯤꯗꯦ ꯐꯔꯦ ꯑꯗꯨꯁꯨ ꯑꯩ ꯌꯥꯔꯒꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯏ ꯅꯠꯇ꯭ꯔꯣ ꯃꯁꯨꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯕꯤꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯡꯃꯇ ꯏꯁꯨ ꯍꯥꯏꯅ ꯐꯥꯎꯕ ꯀꯧꯕ ꯇꯥꯗꯦ ꯃꯆꯥꯅꯨꯄꯥ ꯂꯩꯔꯒꯅ ꯑꯐꯕ ꯁꯥꯏ ꯃꯆꯥꯅꯨꯄꯥ ꯊꯕꯛ ꯍꯦꯛ ꯆꯠꯊꯣꯛꯈ꯭ꯔꯒꯅ ꯁꯛꯂꯣꯟ ꯑꯃ ꯏꯃꯥ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯈꯥꯡꯂꯒꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯥꯡꯕ ꯉꯝꯗꯕ ꯋꯥ ꯑꯁꯤꯅ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯔꯒꯦ ꯈꯟꯅ ꯂꯥꯛꯂꯤꯕꯅꯤ ꯕꯦꯝꯃ ꯏꯃꯥꯒꯤ ꯍꯦꯟꯕꯤ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨ ꯏꯃꯥꯗ ꯏꯃꯥ ꯇꯥꯊꯣꯝꯕꯗꯣ ꯊꯕꯛꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯒ ꯍꯟꯗꯛ ꯃꯔꯛꯁꯤ ꯌꯨꯝꯗ ꯄꯥꯛꯅ ꯍꯜꯂꯛꯇꯦ ꯑꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯑꯗꯨꯕꯨ ꯂꯝꯒꯤ ꯅꯨꯄꯤ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯅ ꯇꯥꯔꯤ ꯑꯩ ꯁꯥꯎꯅꯤꯡꯕꯅ ꯋꯥ ꯈꯔ ꯍꯥꯏꯔꯨꯔꯤ ꯃꯗꯨꯒꯤ ꯃꯔꯝꯅ ꯏꯃꯨꯡ ꯑꯗꯣ ꯁꯥꯟꯇꯤ ꯐꯪꯗꯕꯇ ꯅꯠꯇꯅ ꯈꯠꯅ ꯆꯩꯅꯕ ꯈꯔ ꯊꯣꯛꯂꯦ ꯃꯥꯅ ꯑꯩꯕꯨ ꯌꯦꯡꯂꯛꯇ꯭ꯔꯤꯕꯁꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯤ ꯑꯩꯅ ꯆꯤꯟ ꯈꯔ ꯌꯥꯎꯕꯒ ꯁꯥꯎꯅꯤꯡꯃꯟꯗꯨꯅ ꯆꯤꯟ ꯈꯔ ꯈꯨꯝꯂꯨꯔꯤ ꯃꯗꯨꯗꯒꯤ ꯃꯥꯅ ꯑꯩꯕꯨ ꯐꯨꯔꯤꯕꯅꯤ ꯃꯆꯥꯅꯨꯄꯥꯒꯤ ꯑꯁꯣꯏꯕꯗꯨ ꯁꯦꯝꯗꯣꯛꯅꯕ ꯆꯩꯒꯦ ꯉꯥꯡꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯕ ꯃꯈꯩ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯤꯕꯅꯤ ꯑꯩꯅ ꯏꯁꯧ ꯂꯥꯡꯃꯟꯕꯗꯒꯤ ꯄꯨꯝꯅꯃꯛ ꯊꯣꯔꯛꯄꯅꯦ ꯍꯥꯏꯅ ꯏꯅꯦꯝꯅ ꯍꯥꯏꯔꯤꯕꯅꯤ ꯊꯣꯡꯕ ꯃꯥꯁꯨ ꯑꯗꯨꯃꯛꯇꯤ ꯍꯥꯞꯃꯜꯂꯤ ꯏꯃꯨꯡꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯉꯤ ꯍꯥꯏꯗꯨꯅꯕꯨ ꯂꯝꯒꯤ ꯅꯨꯄꯤ ꯌꯦꯡꯕ ꯍꯧꯅꯕ꯭ꯔꯣ ꯀꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯥꯏꯕ ꯇꯥꯕꯅꯤ ꯃꯗꯨꯕꯨ ꯍꯧꯅꯕ꯭ꯔꯕ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯅ ꯅꯪꯁꯨ ꯅꯆꯤꯟ ꯄꯪꯀꯟ ꯀꯟꯒꯅꯨ ꯏꯕꯦꯝꯃ ꯅꯤꯡꯊꯤꯅ ꯐꯖꯅ ꯉꯥꯡꯅꯔꯒ ꯂꯣꯏꯔꯦ ꯊꯣꯏꯅ ꯐꯠꯇꯕ ꯃꯤ ꯅꯠꯇꯤꯌꯦ ꯊꯣꯝꯕꯗꯣ ꯅꯤꯡꯊꯤꯅ ꯍꯥꯏꯅꯔꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯒꯗꯕ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯂꯩꯈꯝꯅ ꯃꯆꯥꯅꯨꯄꯤꯗ ꯌꯨꯝꯕꯥꯂꯣꯟꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯆꯠꯅ ꯂꯣꯟꯆꯠꯀꯤ ꯃꯔꯝꯗ ꯋꯥ ꯀꯌꯥ ꯍꯥꯏꯔꯝꯃꯤ ꯂꯩꯈꯝꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤꯁꯨ ꯑꯁꯣꯏꯕ ꯀꯌꯥ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯝꯕ ꯑꯃꯗꯤ ꯏꯕꯦꯆꯥꯎꯕꯤ ꯂꯩꯈꯝꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯊꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯏꯕꯦꯆꯥꯎꯕꯤꯅ ꯃꯅꯒꯟꯗ ꯄꯣꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯊꯣꯝꯕ ꯂꯥꯛꯄꯒ ꯂꯩꯈꯝꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯂꯝꯃꯤ ꯌꯥꯔꯦ ꯏꯕꯦꯆꯥꯎꯕꯤ ꯂꯥꯎ ꯆꯪꯉꯨ ꯁꯣꯝꯗ ꯐꯝꯁꯤ ꯏꯍꯦ ꯑꯉꯥꯡꯗꯣ ꯇꯨꯝꯃꯕ ꯃꯥꯜꯂꯤ ꯉꯥꯏꯍꯥꯛ ꯊꯝꯕꯤꯌꯨ ꯋꯥꯔꯅꯤ ꯅꯪꯁꯨ ꯏꯅꯝꯃ ꯑꯉꯥꯡꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯗꯦ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯍꯦꯛꯇ ꯈꯠꯅꯕꯒ ꯆꯩꯅꯕꯒ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯣꯟꯊꯣꯛꯅꯁꯨ ꯏꯀꯥꯏꯖꯈ꯭ꯔꯦ ꯏꯕꯦꯝꯃꯕꯨ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯏꯅꯝꯃ ꯂꯩ ꯀꯧꯊꯣꯔꯛꯀꯦ ꯅꯃꯥꯒꯤ ꯋꯥ ꯈꯛ ꯇꯥꯕꯅ ꯑꯆꯨꯝꯕ ꯑꯣꯏꯔꯣꯏ ꯄꯨꯟꯅ ꯁꯥꯁꯤ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯏ ꯍꯦꯟꯕꯤꯁꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯏ ꯂꯩꯈꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯍꯥꯏꯌꯨ ꯀꯔꯤ ꯑꯄꯦꯟ ꯄꯦꯟꯗꯕꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯁꯤꯒꯤ ꯊꯥꯛ ꯌꯧꯔꯤꯕꯁꯦ ꯍꯥꯏꯌꯨ ꯏꯕꯦꯆꯥꯎꯕꯤꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯟꯊꯣꯔꯛꯏ ꯏꯅꯝꯃ ꯋꯥꯔꯤ ꯍꯥꯏꯕꯨ ꯁꯤꯅꯤ ꯃꯧꯁꯦ ꯃꯔꯤꯜ ꯈꯜꯂ ꯇꯜꯂꯤ ꯊꯕꯛ ꯑꯃ ꯑꯅꯤ ꯁꯨꯕꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯊꯕꯛ ꯄꯨꯝꯕ ꯃꯥꯅ ꯂꯣꯏꯅ ꯁꯨꯔꯕꯒꯨꯝꯅ ꯋꯥ ꯉꯥꯡꯉꯤ ꯃꯗꯨꯗꯒꯤ ꯑꯗꯨꯝ ꯍꯧꯔꯦ ꯏꯁꯧꯅ ꯏꯁꯧ ꯏꯃꯨꯡꯗꯣ ꯃꯅꯤꯟ ꯅꯥꯏꯕꯅꯤ ꯌꯨꯝꯒꯤ ꯅꯨꯄꯤꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯏꯁꯧ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯅꯨꯄꯥꯅ ꯌꯨꯝꯗ ꯍꯟꯖꯤꯟꯅꯤꯡꯗꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯏꯅꯝꯃ ꯅꯨꯄꯥꯅ ꯂꯝꯗ ꯂꯩꯔꯕꯗꯤ ꯃꯃꯤꯠ ꯉꯥꯎꯔꯛꯄ ꯍꯥꯏꯕꯁꯤꯁꯨ ꯃꯁꯥꯅ ꯇꯥꯕꯅꯤ ꯍꯣꯏ ꯑꯩ ꯏꯔꯤꯜ ꯈꯔ ꯇꯜꯂꯤ ꯃꯗꯨ ꯑꯩ ꯌꯥꯏ ꯑꯗꯨꯕꯨ ꯏꯔꯤꯜ ꯇꯜꯂꯤꯕ ꯏꯁꯧ ꯂꯥꯡꯂꯤꯕ ꯑꯩꯁꯦ ꯑꯃꯨꯛꯇꯗꯤ ꯀꯨꯞꯅ ꯌꯦꯡꯕꯤꯌꯨꯗꯅ ꯏꯅꯦꯝꯁꯨ ꯊꯣꯏꯅ ꯁꯣꯟꯕ ꯅꯠꯇ꯭ꯔꯤ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ ꯅꯣꯡꯃꯇ ꯏꯅꯦꯝꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯕꯗꯤ ꯂꯥꯏꯔꯗꯅ ꯍꯔꯥꯎ ꯑꯩꯕꯨ ꯋꯥꯔꯤ ꯁꯥꯕꯤꯈ꯭ꯔꯕ꯭ꯔꯥ ꯑꯩꯕꯨ ꯁꯛꯇꯤ ꯍꯥꯏꯗꯨꯅ ꯏꯅꯦꯝꯅ ꯌꯥꯕꯤꯗꯕꯗꯣ ꯐꯔꯦ ꯏꯔꯥꯏꯕꯛꯀꯤꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯅꯦꯝꯅ ꯄꯣꯗꯨꯅ ꯄꯨꯕꯤꯔꯛꯂꯤꯕ ꯑꯩꯒꯤ ꯏꯆꯥꯗꯣ ꯅꯁꯨꯅꯤ ꯍꯥꯏꯅ ꯑꯗꯨꯝꯅ ꯀꯌꯥꯔꯛ ꯄꯣꯛꯈ꯭ꯔꯕꯒꯦ ꯏꯕꯦꯆꯥꯎꯕꯤ ꯑꯆꯨꯝ ꯁꯥꯗꯨꯅ ꯉꯁꯥꯏ ꯃꯈꯩ ꯅꯥꯁꯣꯡ ꯐꯜꯂꯝꯕꯗꯨ ꯈꯨꯝꯐꯝ ꯈꯪꯗꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩ ꯑꯩꯒꯤ ꯄꯦꯟꯗꯕꯗꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯠꯇꯅ ꯈꯪꯕꯤꯗꯦ ꯑꯗꯨꯒ ꯑꯩꯕꯨ ꯏꯁꯧ ꯂꯥꯡꯕꯤ ꯃꯧ ꯌꯨꯡꯒꯥꯏꯕꯤ ꯇꯥꯍꯟꯕ ꯌꯨꯝꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯇꯣꯏꯅ ꯂꯥꯡꯂꯛꯂꯤꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤꯗꯅꯣ ꯍꯥꯏꯕꯗꯤ ꯈꯟꯖꯤꯜꯂꯨꯗ
ꯌꯨꯝꯗ ꯁꯥꯟꯇꯤ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅꯕꯨ ꯂꯝꯗꯇ ꯂꯩꯕ ꯂꯝꯒꯤ ꯅꯨꯄꯤ ꯌꯦꯡꯕ ꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ? ꯗꯥ ꯊꯣꯝꯕꯅ ꯑꯩ ꯑꯣꯏꯔꯝꯂꯕꯗꯤ ꯗꯥ ꯊꯣꯝꯕꯅ ꯇꯧꯔꯤꯕꯗꯣ ꯑꯩꯅ ꯇꯧꯔꯛꯄꯗ ꯗꯥ ꯊꯣꯝꯕ ꯇꯨꯃꯤꯟꯅ ꯂꯩꯒꯗ꯭ꯔꯣ? ꯏꯅꯦꯝꯁꯨ ꯑꯃꯨꯛꯇ ꯈꯟꯊꯗꯨꯅ ꯌꯦꯡꯕꯤꯌꯨ. ꯑꯩꯁꯦ ꯏꯅꯦꯝꯒꯤ ꯏꯆꯥꯅꯨꯄꯤꯃꯛ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯏꯅꯦꯝ ꯑꯣꯏꯔꯤꯕꯤꯗꯨꯅ ꯃꯆꯥꯗꯣ ꯀꯟꯈꯠꯇꯨꯅ ꯋꯥ ꯉꯥꯡꯂꯛꯄꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯀꯗ꯭ꯔꯣ? ꯉꯥꯏꯍꯥꯛꯇꯤ ꯂꯩꯔꯤꯕ ꯄꯨꯝꯕ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯆꯞ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯅꯩ. ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯂꯩꯈꯝꯗꯣ ꯍꯧꯖꯤꯛꯇꯗ ꯋꯥ ꯉꯥꯡꯂꯛꯏ. ꯊꯣꯝꯕ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯤ? ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯄꯦꯟ ꯄꯦꯟꯗꯁꯨ. ꯏꯕꯦꯆꯥꯎꯕꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯔꯤꯟꯗꯤ ꯈꯔ ꯇꯟꯈꯤꯕꯅꯤ, ꯑꯗꯨꯕꯨꯅꯦ ꯃꯔꯤꯟꯁꯨ ꯈꯔ ꯈꯥꯕꯅꯤ. ꯏꯅꯝꯃ, ꯅꯆꯜꯅ ꯂꯥꯜꯂꯤ. ꯅꯆꯜꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯅ ꯏꯆꯥ ꯏꯃꯧꯕꯨ ꯃꯇꯥꯡ ꯆꯥꯅ ꯋꯥꯔꯛ ꯋꯥꯇꯦꯝꯗꯨꯅ ꯃꯈꯣꯏꯕꯨ ꯁꯦꯟꯅꯕꯤꯗꯕ ꯑꯩꯅ ꯂꯥꯟꯕꯅꯤ. ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯁꯨ ꯐꯥꯎꯕ ꯑꯩꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯅ ꯅꯨꯡꯁꯤꯔꯨꯕ ꯉꯝꯗꯕ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ. ꯃꯁꯤꯅ ꯏꯆꯥ ꯏꯃꯧꯒꯤ ꯌꯨꯝꯕꯥꯜ ꯀꯥꯏꯕꯅꯤ. ꯏꯃꯧꯅ ꯉꯔꯥꯡ ꯑꯍꯤꯡꯈꯛ ꯌꯨꯝ ꯑꯗꯨꯗ ꯂꯩꯇꯕꯗ ꯏꯃꯧꯅ ꯄꯨꯔꯝꯕ ꯊꯧꯗꯥꯡ ꯑꯗꯣ ꯑꯩ ꯈꯪꯏ. ꯑꯩꯒꯤ ꯑꯄꯤꯛꯄ ꯄꯨꯛꯆꯦꯜ ꯑꯁꯤꯅ ꯏꯃꯧꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯥꯡꯍꯟꯈꯤꯕꯅꯤ. ꯅꯅꯦꯝ ꯂꯥꯜꯂꯤ ꯏꯃꯧ ꯏꯕꯦꯝꯃ, ꯅꯅꯦꯝꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯊꯣꯝꯕꯁꯨ, ꯍꯦꯟꯕꯤ, ꯑꯩ ꯂꯥꯜꯂꯤ. ꯃꯊꯪ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯇꯧꯍꯧꯔꯣꯏ. ꯏꯃꯥ, ꯅꯌꯥꯕꯨ ꯉꯥꯛꯄꯤꯌꯨ. ꯑꯍꯜ ꯑꯣꯏꯔꯕ ꯏꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯑꯁꯨꯝꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯎꯍꯟꯕꯒꯤ ꯑꯩ ꯂꯥꯟꯖꯔꯤ. ꯑꯍꯜ ꯑꯣꯏꯔꯕ ꯏꯃꯥꯕꯨ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯃꯊꯥ ꯁꯥꯍꯜꯂꯤ. ꯑꯩꯈꯣꯏ ꯂꯥꯟꯖꯔꯤ ꯏꯃꯥ. ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯎꯍꯟꯖꯔꯔꯣꯏ. ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯇꯨꯔꯦꯜꯒꯤ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯀꯨꯞꯄꯤ ꯍꯥꯏꯅꯔꯤꯕꯅꯤ. ꯍꯥꯏꯔꯤꯕꯁꯤ ꯑꯃꯈꯛꯀꯤ ꯊꯧꯗꯥꯡ ꯅꯠꯇꯦ. ꯅꯨꯄꯥꯒꯤ ꯅꯨꯄꯤꯒꯤ, ꯃꯃꯥꯒꯤ ꯃꯄꯥꯒꯤ, ꯏꯆꯥꯒꯤ ꯊꯧꯗꯥꯡ ꯑꯃꯃꯝ. ꯃꯁꯥꯅ ꯃꯁꯥꯒꯤ ꯊꯧꯗꯥꯡ ꯈꯪꯅ ꯍꯤꯡꯂꯕꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯤꯡꯕ ꯉꯝꯒꯗꯧꯔꯤꯕꯅꯤ. ꯄꯨꯟꯁꯤꯒꯤ ꯊꯧꯗꯥꯡ ꯍꯥꯏꯕꯁꯤ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯔꯣꯏꯗꯕꯅꯤ. ꯃꯥꯅꯦ ꯃꯥꯅꯦ ꯏꯅꯝꯃ, ꯏꯅꯝꯃꯅ ꯇꯥꯛꯄꯤꯕ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ. ꯉꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇꯅꯕ ꯃꯃꯥ ꯑꯩꯅ ꯍꯣꯠꯅꯖꯒꯅꯤ. ꯑꯗꯨꯒ ꯏꯅꯦꯝꯅ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯣꯏꯕ ꯑꯁꯤꯗꯒꯤ ꯁꯦꯝꯗꯣꯛꯃꯤꯟꯅꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯔꯁꯤ. ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯏꯅꯝꯃ, ꯏꯅꯝꯃꯁꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ. ꯃꯤꯅꯒ ꯂꯩꯇꯕꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯥꯗ ꯂꯩꯔꯁꯤ ꯍꯥꯏꯕꯕꯨ ꯏꯃꯥꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯏꯃꯥ. ꯏꯃꯥꯁꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ. ꯃꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯁꯤ. ꯏꯕꯦꯆꯥꯎꯕꯤ, ꯏꯃꯥꯒꯤ ꯊꯣꯝꯕ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯂꯣꯟꯆꯠꯅꯤ. ꯃꯤꯔꯣꯜ ꯂꯩꯇꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯍꯥꯏꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯏꯄꯨꯔꯣꯏꯕꯅ ꯊꯝꯕꯤꯔꯝꯕ ꯃꯐꯝ ꯑꯁꯦ ꯏꯄꯨꯔꯣꯏꯕ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯕꯤ ꯏꯗꯣꯝꯅꯤ. ꯏꯆꯥ ꯑꯁꯤꯒ ꯄꯨꯟꯁꯤ ꯂꯦꯜꯂꯛꯂꯤꯕꯅꯤ. ꯁꯤꯔꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯁꯤꯒꯦ ꯍꯥꯏꯅ ꯅꯤꯡꯗꯦꯗꯣ. ꯑꯩꯗꯤ ꯃꯗꯨꯅꯅꯤ. ꯅꯈꯣꯏꯅ ꯄꯨꯟꯅ ꯂꯩꯁꯤ ꯍꯥꯏꯕꯗꯣ ꯍꯥꯏꯔꯅꯨ. ꯌꯦꯡꯉꯣꯏ. ꯑꯗꯨꯒꯅꯦ, ꯉꯁꯤꯗꯤ ꯅꯨꯃꯤꯠꯁꯨ ꯐꯠꯇꯦ. ꯅꯈꯣꯏ ꯂꯥꯛꯏꯀꯥꯟꯁꯤꯗ ꯏꯆꯥ ꯍꯦꯟꯕꯤꯒ ꯄꯨꯟꯅ ꯆꯠ. ꯃꯥꯕꯨ ꯄꯨꯈꯣ ꯍꯥꯏꯒꯗꯕꯁꯨ ꯍꯌꯦꯡ ꯉꯟꯇꯥꯅ ꯂꯥꯛꯑꯣ. ꯅꯨꯃꯤꯠ ꯐꯠꯇꯦ. ꯑꯗꯨꯒꯅꯦ, ꯍꯟꯃꯤꯟꯅꯔꯣ ꯀꯣꯏꯕꯨꯡꯉꯣ. ꯊꯣꯝꯕꯁꯨ ꯎꯄꯥꯏ ꯂꯩꯇ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯟꯕ ꯇꯥꯔꯦ. ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯔꯕ ꯃꯇꯨꯡꯗ ꯏꯕꯦꯆꯥꯎꯕꯤ ꯊꯣꯝꯕ ꯑꯃꯁꯨꯡ ꯊꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ. ꯏꯃꯥ, ꯀꯩꯗꯧꯔꯦ? ꯏꯃꯥ, ꯑꯩꯁꯦ ꯑꯩꯅ ꯇꯧꯖꯈꯤꯕꯗꯨꯒꯤ ꯃꯍꯩ ꯐꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯖꯥꯠꯂꯥ? ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯊꯥꯏꯅꯒꯤ ꯋꯥꯗꯨꯅꯤ. ꯗꯥ ꯊꯣꯝꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯅꯕ ꯇꯧꯈꯤꯕꯗꯣ. ꯂꯩꯈꯝ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯏ. ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈꯤꯕꯗꯨꯅꯤ. ꯄꯣꯠ ꯑꯗꯨꯒꯤ ꯃꯌꯥꯛꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯈꯜꯂꯨꯔꯤꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ. ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯏꯃꯥ? ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ? ꯏꯃꯥꯗꯤ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨꯁꯨ ꯇꯣꯛꯂꯦꯗꯣ. ꯁꯣꯏꯈꯤꯕꯅ ꯁꯣꯏꯈ꯭ꯔꯕꯁꯨ ꯃꯈꯥ ꯇꯥꯔꯛꯄ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯁꯣꯏꯈꯤꯕ ꯄꯨꯝꯕ ꯆꯨꯝꯊꯣꯛꯅꯕ, ꯀꯅꯥꯗꯁꯨ ꯀꯥꯏꯔꯨꯗꯅ, ꯀꯅꯥꯗꯁꯨ ꯂꯪꯖꯔꯨꯗꯅ ꯍꯤꯡꯕ ꯉꯝꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ. ꯍꯣꯏ ꯏꯃꯥ, ꯁꯣꯏꯈꯤꯕ ꯄꯨꯝꯕ ꯆꯝꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯒꯦ. ꯑꯩꯈꯣꯏꯒꯤ ꯃꯍꯩꯅ ꯏꯆꯥꯗ ꯃꯍꯩ ꯐꯪꯍꯟꯕꯗꯤ ꯃꯃꯥ ꯑꯩꯅ ꯑꯣꯏꯊꯣꯛꯍꯜꯂꯣꯏ. ꯏꯆꯥꯒꯤꯗꯃꯛꯇ ꯊꯧꯅꯥ ꯐꯅ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯒꯅꯤ. ꯊꯧꯅꯥ ꯂꯩꯌꯨ ꯏꯕꯦꯝꯃ. ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯐꯪꯕ ꯍꯥꯏꯕꯁꯤꯗꯤ ꯀꯛꯄ ꯌꯥꯗ꯭ꯔꯕ ꯅꯥꯊꯩꯗꯨꯅ ꯈꯛ ꯆꯦꯟꯕ ꯌꯥꯔꯔꯣꯏꯗꯕꯅꯤ. ꯊꯧꯅꯥ ꯂꯩꯌꯨ. ꯄꯨꯝꯅꯃꯛ ꯊꯦꯡꯅꯒꯗꯕꯅꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯣꯝꯕ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕꯗꯨ ꯂꯥꯟꯖꯔꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯗꯨꯅ ꯍꯦꯟꯕꯤꯕꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ. ꯍꯦꯟꯕꯤꯁꯨ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕꯗꯨꯒꯤ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯃꯤ. ꯂꯩꯈꯝꯗꯤ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯁꯤ ꯂꯦꯜꯂꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ. ꯑꯁꯨꯝꯅ ꯁꯣꯏꯈꯤꯕ ꯄꯨꯝꯕ ꯆꯨꯝꯊꯣꯛꯅꯗꯨꯅ ꯃꯈꯥ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ꯫